ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯩꯅ ꯅꯨꯄꯤ ꯆꯦꯜꯂꯛꯄ ꯅꯨꯃꯤꯠꯇ ꯄꯥꯕꯁꯨ ꯅꯨꯄꯤ ꯆꯦꯜꯂꯛꯏ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯍꯦꯃꯥ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯈꯨꯜꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯄꯥ ꯃꯆꯥꯗꯨ ꯃꯔꯩ ꯀꯟꯅ ꯌꯦꯠꯅꯔꯤ꯫ ꯍꯣꯡꯕꯅ ꯍꯥꯏ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯃꯅꯤ ꯃꯇꯣꯝ, ꯅꯪꯁꯦ ꯉꯥꯡꯅꯕ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗ꯫ ꯅꯍꯥꯛꯁꯤꯕꯨ ꯄꯣꯛꯄꯗꯒ ꯆꯤꯟꯅ ꯍꯥꯟꯅ ꯇꯥꯔꯛꯈꯤꯕ꯭ꯔꯅꯤ? ꯑꯣꯟꯊꯣꯛꯅꯁꯨ ꯉꯥꯡꯅꯕ ꯋꯥꯈ꯭ꯔꯦꯗ꯫ ꯅꯇꯟꯅ ꯃꯔꯣꯜ ꯑꯃ ꯇꯜꯂꯤꯕ, ꯅꯆꯤꯟꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ, ꯅꯨꯄꯤ ꯃꯔꯥꯏ ꯑꯃ ꯍꯦꯜꯂꯤ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯅꯨꯃꯤꯠꯁꯦ ꯑꯥ ꯌꯧꯈ꯭ꯔꯦ꯫ ꯏꯄꯥ ꯊꯕꯛ ꯆꯠꯀꯗꯕꯅꯤ꯫ ꯆꯥꯛꯇꯣ ꯑꯃꯨꯛꯇ ꯊꯣꯡꯉꯨꯆꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯃꯅꯤꯆꯟꯗ꯭ꯔꯅ ꯈꯨꯝꯂꯛꯏ꯫ ꯕꯥꯕꯥ, ꯊꯕꯛꯇꯣ ꯄꯥꯕ ꯈꯛꯇ ꯅꯠꯇꯦ ꯆꯠꯇꯣꯏꯁꯤ, ꯑꯩꯁꯨ ꯆꯠꯇꯣꯏꯅꯤ꯫ ꯅꯆꯥꯅ ꯈꯔ ꯇꯟꯒꯜꯂꯦ ꯍꯥꯏꯔꯗꯤ ꯄꯥꯕꯅ ꯀꯣꯛ ꯊꯣꯡꯉꯁꯨ ꯌꯥꯔꯤꯕꯅꯤ꯫ ꯉꯜꯂꯤꯉꯩ ꯃꯇꯝꯗꯨꯗ ꯊꯣꯡꯉꯨꯔꯗꯤꯅꯦ ꯉꯁꯥꯏꯅ ꯃꯈꯥ ꯊꯪꯕꯗꯣ ꯑꯣꯜꯂꯛꯇꯅ ꯃꯅꯤꯡ ꯆꯪꯕꯕꯨ ꯌꯥꯔꯅꯤ꯫ ꯄꯥꯕꯁꯨ ꯑꯣꯟꯊꯣꯛꯅ ꯇꯟꯃꯟꯈ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯆꯥꯁꯨ ꯇꯜꯂꯤ, ꯄꯥꯕꯁꯨ ꯇꯜꯂꯤ꯫ ꯃꯗꯨ ꯈꯪꯉꯗꯤ ꯏꯃꯥꯇꯣꯟꯅ ꯃꯀꯣꯛ ꯄꯨꯁꯤꯜꯂꯛꯑꯣꯗꯅ꯫ ꯑꯗꯨꯁꯨ ꯅꯠꯇꯦ, ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯈꯗꯥꯡꯁꯦ ꯑꯗꯨꯝ ꯍꯦꯛ ꯊꯥꯗꯗꯅ ꯂꯩ꯫ ꯄꯥꯕꯅ ꯆꯤꯟ ꯀꯟꯕꯒꯤ ꯅꯆꯥꯁꯨ ꯄꯥꯕ ꯂꯧꯗꯅ ꯀꯜꯂꯤꯕꯅꯤ꯫ ꯀꯅꯥꯅꯕꯨ ꯇꯜꯂꯣꯏꯗꯣꯏꯅꯣꯕ? ꯏꯪꯈ꯭ꯔꯕ ꯅꯤꯡꯊꯝꯊꯥꯒꯤ ꯑꯌꯨꯛꯁꯤꯗ ꯐꯃꯨꯡꯗꯒꯤ ꯀꯝꯄꯣꯔ 2-3 ꯑꯁꯤꯒ ꯁꯦꯠꯅ ꯈꯥꯏꯅꯔꯒ ꯑꯌꯨꯛꯁꯤꯗ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯀꯥꯏꯗꯨꯗꯤꯅꯦ ꯅꯆꯥꯗꯤ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯄꯥꯕ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯍꯦ꯫ ꯍꯩ, ꯃꯆꯤꯟꯁꯦ ꯀꯌꯥꯗ ꯀꯜꯂꯤꯕꯅꯣꯅꯦ? ꯅꯔꯤꯜꯅ ꯃꯔꯣꯜ ꯑꯃ ꯇꯜꯂꯤꯕ꯫ ꯅꯪꯅꯅꯦ ꯉꯝꯂꯣꯏ ꯍꯥꯏꯔꯒꯗꯤ ꯃꯧ ꯑꯃ ꯀꯣꯛ ꯊꯤꯔꯛꯎꯗꯅ꯫ ꯃꯇꯥꯡ ꯃꯇꯝꯁꯨ ꯆꯥꯔꯤ꯫ ꯏꯄꯥꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯒꯤ, ꯑꯗꯨꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯒ ꯍꯟꯅꯨꯔꯕ ꯅꯄꯥ ꯑꯩꯕꯨ ꯅꯨꯄꯤ ꯊꯤꯌꯨ ꯀꯥꯏꯗꯅ ꯁꯥꯖꯩꯁꯤꯅ꯫ ꯃꯅꯤꯆꯟꯗ꯭ꯔꯅ ꯂꯩꯔꯗꯤ ꯅꯍꯥꯟꯅ ꯊꯤꯔꯅꯤ, ꯂꯩꯇꯕꯒꯤꯅꯤ ꯊꯤꯗ꯭ꯔꯤꯁꯦ꯫ ꯑꯣ, ꯄꯥꯈꯪ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯤꯒ ꯑꯝꯇ ꯀꯣꯏꯖꯗꯕ꯭ꯔꯅꯦꯍꯦ? ꯍꯣ ꯀꯣꯏꯖꯗꯤꯌꯦ, ꯀꯣꯏꯖꯗꯤꯌꯦ꯫ ꯅꯨꯄꯤ ꯀꯣꯏꯒꯗꯕ ꯃꯇꯝꯒ ꯑꯝꯇ ꯁꯪꯗ꯭ꯔꯦ꯫ ꯑꯦ, ꯀꯔꯤꯒꯤ ꯁꯪꯂꯣꯏ? ꯅꯪꯕꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯆꯤꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕ꯭ꯔꯅꯦꯍꯦ? ꯊꯕꯛ ꯈꯔ ꯆꯠꯂꯨꯔꯒ ꯑꯔꯦꯝꯕ ꯃꯇꯝꯗꯤ ꯌꯨꯝꯗ ꯇꯨꯝꯗꯨꯅ ꯑꯗꯨꯝ ꯂꯩꯊꯣꯛꯑꯒ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤ ꯊꯦꯡꯅꯒꯅꯤ? ꯄꯥꯕꯅ ꯈꯪꯗ ꯇꯧꯔꯤꯅꯤ꯫ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯕꯗꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ꯫ ꯆꯥꯛ ꯊꯣꯡꯕꯗꯒꯤ ꯑꯗꯨꯅ ꯍꯦꯟꯅ ꯇꯜꯂꯤ꯫ ꯍꯩ, ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤ ꯐꯪꯒꯅꯤ ꯍꯥꯏꯒꯦ? ꯅꯣꯏꯗꯧꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯄꯥ ꯑꯩꯈꯣꯏꯗꯤꯅꯦ ꯅꯨꯄꯤ 7ꯀ ꯀꯣꯏꯊꯔꯛꯏꯕꯅꯤ, ꯑꯗꯨꯁꯨ ꯄꯨꯟꯅ ꯑꯃꯨꯛꯇꯗ꯫ ꯏꯁ, ꯍꯔꯦ ꯍꯔꯦ, ꯏꯔꯥꯡꯗꯤ ꯍꯥꯏꯐꯦꯠ ꯀꯜꯂꯛꯄꯖꯥꯠꯅꯤ꯫ ꯑꯗꯨꯗꯤ ꯃꯣꯏ 7ꯇꯣ ꯑꯝꯇ ꯈꯪꯗꯕ꯭ꯔꯥ ꯄꯥꯕ? ꯀꯗꯥꯏꯗꯒꯤ ꯈꯪꯉꯨꯗꯒꯦ? ꯂꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ, ꯑꯃ ꯎꯅꯔꯝꯃꯒ ꯑꯃ, ꯑꯃ ꯎꯅꯔꯝꯃꯒ ꯑꯃ, ꯄꯪꯈ꯭ꯔꯕ ꯖꯥꯠꯅꯤꯗ ꯅꯨꯄꯤ ꯍꯥꯏꯕꯁꯦ꯫ ꯃꯣꯏꯒꯤ ꯑꯄꯥꯝꯕ ꯈꯔ ꯇꯧꯕꯤꯔꯗꯤ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯋꯥꯇꯥ, ꯃꯑꯣꯡ ꯃꯇꯧ ꯈꯔ ꯍꯦꯛ ꯎꯠꯁꯤꯟꯕꯗꯅꯦ ꯖꯔ ꯖꯔ ꯍꯦꯛꯇ ꯄꯪꯊꯒꯗꯧꯔꯤꯕꯅꯤ꯫ ꯅꯨꯄꯤ ꯌꯥꯝꯅ ꯀꯣꯏꯕꯁꯤꯁꯨ ꯃꯍꯥꯎ ꯑꯃꯅꯤ, ꯂꯧꯁꯤꯡ ꯍꯦꯟꯀꯠꯂꯤꯕꯅꯤ꯫ ꯀꯣꯏꯗꯕ ꯅꯣꯏꯅꯗꯤ ꯈꯪꯉꯔꯣꯏ ꯃꯁꯤꯃꯗꯤ꯫ ꯏꯁ, ꯅꯨꯄꯤ ꯌꯥꯝ ꯀꯣꯏꯔꯒ ꯌꯥꯝꯅ ꯂꯦꯝꯖꯕꯗꯧꯅ꯫ ꯍꯥꯏ, ꯂꯦꯝꯒꯦꯔꯥ ꯂꯦꯝꯃꯣꯏꯔꯥ, ꯁꯛ ꯐꯖꯕ ꯍꯥꯏꯕꯁꯦ ꯁꯤ ꯉꯥꯛꯇꯅꯤꯅꯦ ꯏꯕꯣ꯫ ꯑꯣ, ꯌꯥꯖꯔꯦ ꯌꯥꯖꯔꯦ꯫ ꯁꯛ ꯐꯖꯕ ꯀꯥꯏ, ꯈꯨꯡꯉꯦꯛ ꯃꯥꯟꯒꯩ꯫ ꯑꯗꯨ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯍꯥꯏ, ꯈꯨꯡ ꯃꯥꯟꯕ ꯅꯄꯥ ꯑꯩꯅꯅꯤꯅꯦꯍꯦ ꯅꯪꯕꯨ ꯄꯣꯛꯂꯤꯕꯁꯦ꯫ ꯃꯅꯤꯆꯟꯗ꯭ꯔꯁꯨ ꯏꯃꯨꯡꯗꯒꯤ ꯈꯨꯝꯂꯛꯏ꯫ ꯑꯣ, ꯌꯥꯖꯔꯦ ꯄꯥꯕ, ꯆꯤꯟ ꯌꯥ ꯀꯦꯟꯒꯗꯕ ꯋꯥ ꯅꯠꯇꯦ꯫ ꯑꯩ ꯄꯣꯛꯏꯁꯤꯕꯨ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯃꯥ ꯑꯗꯨꯅꯔꯣ, ꯄꯥꯕꯅꯔꯣ? ꯃꯤꯉꯣꯟꯗꯒ ꯍꯥꯏꯔꯨꯅꯨꯀꯣ, ꯑꯍꯜꯊꯪꯗ ꯏꯆꯣꯞ ꯆꯣꯞꯆꯅꯤ꯫ ꯍꯩ, ꯊꯣꯔꯥꯕꯤꯒꯤ ꯃꯆꯥ, ꯆꯤꯟ ꯀꯥꯡꯖꯩ, ꯅꯆꯤꯟꯗꯣ ꯈꯨꯝꯍꯟꯗꯅ ꯂꯩꯒꯅꯨ꯫ ꯆꯥꯛꯇꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯡ꯫ ꯃꯅꯤꯆꯟꯗ꯭ꯔꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ꯫ ꯑꯣ ꯄꯥꯕ ꯊꯣꯔꯥꯕꯤ, ꯆꯥꯛꯁꯦ ꯊꯣꯡꯒꯦ, ꯏꯟꯁꯥꯡ ꯁꯦꯝꯃꯨ ꯂꯥꯛꯑꯣ꯫ ꯃꯁꯤꯒꯤ ꯉꯥꯆꯛ ꯃꯥꯟꯕ ꯑꯉꯥꯡꯁꯤ ꯃꯁꯤꯗ ꯍꯥꯠꯂꯨꯒꯦꯗ ꯍꯩ꯫ ꯍꯣ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯍꯥꯠꯀꯦꯔꯥ ꯇꯨꯞꯀꯦꯔꯥ ꯆꯥꯛꯁꯦ ꯇꯣꯛꯑꯒ ꯈꯟꯅꯔꯁꯤ꯫ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯀꯗꯕ ꯃꯇꯝ ꯑꯃ ꯆꯥꯁꯤꯜꯂꯛꯇ꯭ꯔꯤ꯫ ꯅꯆꯥꯅ ꯃꯧ ꯑꯅꯧꯕꯤ ꯁꯥꯗꯅ ꯆꯥꯛꯁꯦ ꯊꯣꯡꯒꯠꯂꯒꯦ꯫ ꯄꯥꯕꯅ ꯏꯟꯖꯥꯡ ꯁꯦꯝꯃꯨ ꯂꯥꯛꯑꯣ, ꯅꯤꯉꯣꯜ ꯃꯋꯥ ꯑꯄꯪ ꯁꯥꯗꯅ꯫ ꯄꯨꯛ ꯂꯥꯝꯖꯜꯂꯛꯑꯦ꯫ ꯃꯥꯂꯪꯗ ꯄꯥꯕꯒ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯕꯗꯨꯅꯗꯤ ꯄꯨꯛꯁꯦ ꯊꯟꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯂꯟꯁꯅꯥ ꯐꯤ ꯁꯨꯔꯤꯕ ꯃꯅꯦꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯍꯧꯅꯕꯤ ꯋꯥ ꯄꯪꯍꯪꯗ ꯍꯪꯂꯤ꯫ ꯂꯟꯁꯅꯥꯅ ꯏꯅꯦꯇꯣꯟ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯕꯣꯛꯇ ꯏꯁꯧ ꯄꯪꯂꯥꯡꯗ ꯂꯥꯡꯉꯤꯗꯨꯕꯣ? ꯔꯥꯙꯦꯅ ꯇꯣꯝꯕꯤꯌꯥ, ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯔꯅꯨ ꯁ꯭ꯋꯥꯏꯗ꯫ ꯏꯅꯦꯇꯣꯟ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ, ꯂꯥꯏꯔꯤꯛ ꯑꯧꯔꯥꯏꯔꯨꯆꯣ ꯆꯠꯂꯣ꯫ ꯑꯁ, ꯂꯣꯏꯔꯦ, ꯑꯩ ꯂꯣꯏꯕꯒꯅꯤ ꯏꯅꯦꯇꯣꯟꯒꯤ ꯅꯥꯛꯇ ꯂꯥꯛꯏꯁꯦ꯫ ꯑꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯔꯛꯑꯣꯕ꯫ ꯅꯣꯏ ꯅꯕꯣꯛꯁꯦ ꯌꯥꯝ ꯐꯠꯇꯦ ꯇꯣꯝꯕꯤ꯫ ꯀꯃꯥꯏꯅꯅꯣ ꯍꯥꯏꯌꯣꯕ ꯏꯅꯦꯇꯣꯟ? ꯔꯥꯙꯦ ꯉꯁꯥꯏꯗꯒꯤ ꯃꯇꯣꯝꯇ ꯑꯣꯝꯆꯥꯛꯅꯔꯒ ꯂꯩꯔꯝꯕꯗꯨ ꯂꯟꯁꯅꯥꯅ ꯄꯦꯠ ꯄꯦꯠ ꯉꯥꯡꯕ ꯁꯨꯝ ꯍꯪꯂꯛꯄ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯄꯦꯟꯗꯕ ꯄꯨꯝꯕ꯫
ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯅꯣꯏ ꯑꯕꯣꯛꯅꯅꯦ ꯊꯥꯏꯅꯗꯒꯤ ꯑꯩꯅ ꯅꯨꯄꯥ ꯀꯣꯏꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨ ꯇꯧꯏꯒ ꯑꯗꯥ ꯇꯧꯏꯒ ꯍꯥꯏꯗꯅ ꯃꯥꯅ ꯅꯝꯗꯅ ꯍꯦꯛ ꯊꯨꯒꯥꯏꯕꯤꯈ꯭ꯔꯦ꯫ ꯃꯥꯅ ꯂꯩꯗꯧꯗꯨ ꯃꯉꯥꯏ ꯃꯤꯅꯦ ꯃꯤ ꯀꯨꯆꯨ ꯁꯦꯡꯗꯦ ꯃꯕꯨꯛ ꯆꯨꯝꯃꯝꯃꯣꯏ ꯑꯗꯒꯤ ꯂꯥꯏꯔꯕꯅꯤ ꯏꯅꯥꯛ ꯈꯨꯟꯕꯅꯤꯅ ꯇꯧꯗꯅ ꯂꯣꯏꯅ ꯍꯦꯛ ꯊꯨꯒꯥꯏꯕꯤꯈ꯭ꯔꯦ꯫ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯅꯅꯦ ꯀꯣꯏꯔꯔꯣꯏꯗ ꯍꯦꯛ ꯊꯃꯣꯏ ꯂꯛꯅꯕ ꯑꯣꯏꯅ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯀꯅꯥꯝꯇ ꯈꯪꯅꯖꯗ꯭ꯔꯦ꯫ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯅꯨꯄꯥ ꯐꯪꯗꯕꯤ ꯇꯥꯔꯦ ꯁꯤꯠꯇꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯍꯧꯔꯦ ꯈꯪꯉꯕ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯗ ꯅꯣꯏ ꯅꯕꯣꯛꯁꯤꯅ ꯀꯔꯤ ꯍꯥꯏ? ꯏꯕꯦꯝꯃ ꯏꯆꯥꯒ ꯈꯪꯅ ꯆꯥꯟꯅꯕ ꯀꯅꯥ ꯂꯩꯕ? ꯅꯨꯄꯤꯅ ꯌꯨꯝ ꯊꯦꯡꯅ ꯄꯥꯟꯕ ꯐꯠꯇꯦ ꯃꯇꯝ ꯍꯦꯟꯗꯧꯔꯤ꯫ ꯁꯤꯗꯕꯨ ꯀꯅꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯈꯨꯝꯕꯤꯗꯣꯏꯅꯣꯕ? ꯑꯗꯨꯝ ꯃꯁꯥꯅꯅꯦ ꯏꯁꯧ ꯂꯥꯡꯉꯛꯄ ꯇꯥꯕ ꯅꯠꯇ꯭ꯔꯣ? ꯂꯟꯁꯅꯥꯁꯨ ꯌꯥꯝꯅ ꯈꯪꯕꯒꯤ ꯃꯑꯣꯡꯗ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯆꯨꯝꯃꯤ ꯏꯅꯦꯇꯣꯟ ꯃꯗꯨꯃꯗꯤ ꯑꯩꯈꯣꯏ ꯏꯕꯣꯛꯅ ꯁꯣꯏꯔꯤ꯫ ꯑꯗꯨꯅꯤ ꯏꯆꯥꯁꯦ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝ ꯆꯥꯁꯤꯜꯂꯛꯑꯦ ꯍꯥꯏꯕ ꯀꯥꯟ ꯑꯗꯨꯗꯗꯤ ꯍꯪꯉꯝꯃꯣꯕ꯫ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯃꯈꯣꯏ ꯈꯪꯉꯤꯅꯦꯕ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯏꯆꯥꯁꯤꯒꯤ ꯅꯨꯄꯥ ꯑꯃ ꯁꯤꯟꯒꯦ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯅꯕ ꯇꯧꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗꯦ꯫ ꯑꯗꯨꯒ ꯆꯍꯤꯅ ꯅꯕꯨ ꯄꯣꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯈꯪꯅꯕ ꯀꯅꯥ ꯂꯩꯕꯅꯣꯏ? ꯁꯤꯕꯨ ꯇꯥꯕ ꯌꯥꯕ ꯋꯥꯔꯕ? ꯁꯥꯎꯅꯤꯡꯉꯤꯗ ꯑꯩ꯫ ꯆꯨꯝꯃꯤꯅꯦ ꯏꯅꯦꯇꯣꯟ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯑꯕꯣꯛꯅ ꯂꯥꯜꯂꯤ꯫ ꯇꯣꯝꯕꯤ ꯑꯩꯁꯦ ꯌꯨꯝ ꯄꯥꯟꯕ ꯈꯪꯉꯔꯣꯏꯗꯕꯅꯤ꯫ ꯍꯌꯦꯡ ꯈꯔꯒ ꯂꯤꯁꯜꯂꯛꯑꯗꯤ ꯑꯩꯁꯦ ꯃꯤꯅ ꯀꯩꯁꯨ ꯎꯁꯤꯠꯄꯤꯔꯔꯣꯏ꯫ ꯅꯥꯔꯛ ꯌꯦꯛꯂꯛꯑꯁꯨ ꯑꯩꯒꯤ ꯁꯦꯕꯥ ꯀꯅꯥꯅ ꯇꯧꯕꯤꯅꯤ? ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ꯫ ꯏꯅꯦꯇꯣꯟ ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯈꯟꯒꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ꯫ ꯏꯅꯦꯇꯣꯟꯕꯨ ꯀꯩꯗꯧꯕꯒꯤ ꯎꯁꯤꯠꯂꯣꯏꯗꯣꯏꯅꯣ? ꯇꯣꯝꯕꯤ ꯅꯪꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯃꯗꯗꯤ ꯄꯨꯝꯅꯃꯛ ꯍꯣꯡꯂꯛꯀꯅꯤ꯫ ꯃꯆꯥ ꯑꯃꯅ ꯐꯥꯎꯕ ꯃꯃꯥ ꯃꯄꯥ ꯁꯦꯕꯥ ꯇꯧꯅꯤꯡꯗ꯭ꯔꯕ ꯃꯇꯝꯅꯤ꯫ ꯏꯅꯦꯇꯣꯟ ꯅꯪꯁꯨ ꯄꯪꯉꯤ꯫ ꯃꯣꯏꯅ ꯈꯟꯗ꯭ꯔꯕꯁꯨ ꯏꯅꯦꯇꯣꯟꯅ ꯃꯇꯝ ꯆꯥꯔꯤꯉꯩ ꯋꯥꯈꯜ ꯑꯃ ꯈꯜꯍꯧꯔꯝꯃꯗꯤ ꯈꯔꯁꯨ ꯐꯔꯝꯅꯤ꯫ ꯍꯣꯏ ꯇꯣꯝꯕꯤ ꯑꯩꯁꯨ ꯄꯪꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕꯣꯏ ꯁꯤꯡꯅꯕꯣꯏ ꯋꯥꯈꯜ ꯈꯜꯍꯧꯗ꯭ꯔꯦ꯫ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯒꯨꯝꯁꯤꯗ ꯏꯅꯦꯇꯣꯟ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯌꯥꯝꯅ ꯂꯩꯔꯤ꯫ ꯏꯅꯦꯇꯣꯟꯗꯤ ꯆꯍꯤ ꯌꯥꯝꯖꯔꯁꯨ ꯁꯛꯇꯝꯗꯤ ꯄꯪꯂꯤ ꯂꯤꯕ ꯃꯥꯟꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯤ ꯄꯥꯈꯪ ꯃꯆꯥ ꯀꯅꯥꯅꯗꯤ ꯑꯩꯕꯨ ꯂꯧꯕꯤꯅꯤ? ꯂꯩꯁꯥꯕꯤ ꯀꯥꯕꯛ ꯀꯥꯕꯛ ꯐꯥꯔꯛꯂꯕꯤ ꯂꯟꯁꯅꯥꯗ ꯑꯃꯨꯛ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯦꯡꯉꯣꯏ ꯇꯣꯝꯕꯤ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯑꯉꯥꯡ ꯑꯣꯏꯔꯤ꯫ ꯅꯪꯁꯨ ꯅꯤꯅꯦꯇꯣꯟꯒꯤ ꯑꯋꯥꯕꯁꯦ ꯁꯤ ꯈꯪꯅꯤꯡꯗ꯭ꯔꯕꯗꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯌꯨꯝ ꯄꯥꯟꯒꯗꯕꯅꯤꯀꯣ ꯏꯅꯦꯇꯣꯟꯅ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯩꯈꯣꯏ ꯁꯥꯒꯩꯗ ꯁꯨꯝꯕꯁꯦ ꯑꯃꯨꯛꯃꯨꯛꯇꯤ ꯌꯥꯎꯏ ꯍꯥꯏ꯫ ꯑꯩꯍꯥꯛꯀꯤꯅ ꯑꯕꯣꯛ ꯅꯍꯥꯛꯀꯤꯅ ꯏꯕꯦꯟ ꯊꯣꯛꯑꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯄꯨꯁꯤꯒꯤ ꯃꯃꯥꯗꯣ ꯃꯥꯅ ꯋꯥꯔꯤ ꯌꯥꯝꯅ ꯂꯤꯔꯝꯃꯤ ꯑꯩꯉꯣꯟꯗ꯫ ꯏꯙꯧꯒꯤ ꯃꯆꯦ ꯊꯣꯛꯄ ꯑꯣꯏꯔ ꯃꯥꯜꯂꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯣꯏꯅ ꯅꯥꯔꯒ ꯁꯤꯈꯤꯕ꯫ ꯂꯩꯅꯥ ꯂꯥꯏꯍꯧ ꯈꯪꯗꯅ ꯅꯥꯕ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯌꯥꯝ ꯌꯦꯡꯂꯝꯃꯦ ꯍꯥꯏ꯫ ꯑꯗꯨꯒ ꯁꯨꯝ ꯀꯨꯏꯁꯜꯂꯛꯄꯗꯒꯤꯗꯤ ꯀꯅꯥꯅꯁꯨ ꯊꯧꯁꯥꯔꯛꯇ꯭ꯔꯦ ꯍꯥꯏ ꯐꯒꯠꯄꯗꯣ ꯁꯨꯡꯅꯥꯏ ꯅꯥꯏꯔꯛꯇꯕꯗꯨꯗꯗꯤ꯫ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯔꯤꯕ ꯑꯅꯥꯕ ꯑꯗꯨꯗ ꯃꯣꯏꯅ ꯊꯧꯁꯥꯕꯤꯗ꯭ꯔꯦ꯫ ꯆꯥꯕ ꯊꯛꯄ ꯃꯊꯣꯡ ꯅꯥꯏꯗ꯭ꯔꯦ꯫ ꯃꯧꯁꯤꯡꯅꯁꯨ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯅꯁꯨ ꯌꯥꯝꯅ ꯇꯥꯊꯤꯕꯖꯥꯠꯅꯤ꯫ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯅꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗ꯭ꯔꯕꯅꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯎꯁꯤꯠꯇꯕꯖꯥꯠꯅꯤ꯫ ꯍꯧꯖꯤꯛ ꯃꯇꯝ ꯑꯣꯏꯔꯒꯗꯤ ꯈꯔꯁꯨ ꯀꯨꯏꯅ ꯍꯤꯡꯂꯝꯕ ꯌꯥꯕꯖꯥꯠꯅꯤ꯫ ꯃꯇꯝꯗꯨꯗꯗꯤꯅꯦ ꯑꯅꯥ ꯂꯥꯌꯦꯡꯅꯕ ꯑꯈꯪ ꯑꯍꯩꯁꯨ ꯌꯥꯝꯅ ꯇꯥꯡꯅ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯑꯕꯣꯛꯅ ꯂꯤꯔꯤꯕ ꯋꯥꯔꯤꯗꯣ ꯇꯥꯔꯨꯕꯗ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯣ ꯈꯜꯂꯨꯕꯗ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯤ ꯑꯩꯅ ꯅꯨꯡꯉꯥꯏꯇꯦ ꯈꯟꯈꯤꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯣ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯌꯦ ꯏꯅꯦꯇꯣꯟ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯆꯩꯅꯥ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯊꯦꯡꯅꯔꯒ ꯄꯨꯟꯁꯤ मानबनी थासी अदुम ओइरगा लैबा याबा नतेदा इनेतोन इनेतोन गिसु नोंमदि पूर्णिमा लाकनी चुम्मी फरेसे तोसे मसिगी वासे इनेतोने फी कैसे अमता थादोइखिगे नोबाब लेहौबदो खोअमु मेटपदि आई मेटपिगे नखुद सानी होय निनेतोन अमरोमदना मनी चंद्रगी मपा मचादो ngasisu chak thongbagi wahauda marai kan yetnari अस पाबा उथोंनसु तनख्रे अवैबा ngasai ayuksu aina thongibani numidang sidi पाबना थोंबा याय कैनो इतोमता चाबने हाइबसु नते ngमरो ए हाय करिगी ngमदबनो हा करिगी ngमदबनो बा नाहक न पिकलिंgai नपा नमा ओइबा अखोइना नंगसे योगलक्लिबनी योगपा हाइबसिदा सेल खरा पंगतिंग तिंगगा पंगलैदा मरै हनबा नते नाहकि सेबा अखोइना तौरिबनी चाक थोंलिबनी चाक इलिबनी अमांग असुइ सेंलिबनी अहिंग नोंसोय खंगदना तुंफम चाफम खंगदा इचानी हाइदना नाहकि मेकअप थेमलिबनी नबुक इलिबनी मदगी खरा चावखलए अदुसु खरा कोमलबा नते नखुतना मरोल अमा लेंगिबा सेनबना वारिबा इबो इचानीगा हाइजनिंगदे हौजिकति नाहक चावबु सरे फारेदना नपा आइबु थबक मना अमत्ता सुहन्दा थंबा यारे
ꯀꯔꯤꯒꯤ ꯑꯩꯅ ꯆꯥꯛ ꯊꯣꯡꯒꯗꯧꯔꯤꯕꯅꯣ ꯍꯥ ꯍꯥꯏꯔꯛꯀꯅꯨ ꯆꯠꯂꯣ 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 ꯍꯥꯎꯅ ꯊꯣꯡꯉꯨꯆꯣ ꯆꯠꯂꯣ ꯆꯥꯛꯇꯣ ꯕꯤꯔꯤ ꯃꯊꯦꯛꯁꯤꯃ ꯆꯤꯡꯉꯒ ꯉꯥꯏꯍꯥꯛꯇꯪ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯒꯦ ꯃꯅꯤꯆꯟꯗ꯭ꯔ ꯌꯥꯝꯅ ꯆꯥꯛꯄ ꯃꯇꯧꯗ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯀꯣꯛꯇꯨ ꯒꯣꯔꯣ ꯒꯣꯔꯣ ꯍꯣꯠꯇꯨꯅ ꯐꯤꯗꯤꯡ ꯐꯤꯗꯤꯡ ꯆꯣꯡꯉꯤ ꯍꯥꯏ ꯌꯦꯡꯅꯤꯡꯗꯦꯀꯣ ꯆꯠꯂꯣ ꯆꯠꯂꯣ ꯆꯥꯛ ꯇꯨꯝ ꯊꯣꯡꯉꯨꯆꯣ ꯆꯠꯂꯣ ꯑꯁ ꯄꯥꯕꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯃꯣꯏ ꯒꯜꯂꯤꯁꯦ ꯀꯩꯒꯤꯅꯣꯕ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯀꯣ ꯃꯁꯦ ꯍꯩ ꯌꯦꯡꯅꯤꯡꯗꯦꯀꯣ ꯄꯥꯕ ꯍꯩ ꯅꯄꯥ ꯊꯥꯡꯗꯕꯤ ꯃꯆꯥ ꯆꯔꯥꯡꯅꯒꯅꯨ ꯁ꯭ꯋꯥꯏꯗ ꯋꯥ ꯑꯃꯗꯤ ꯈꯟꯅꯁꯤ ꯀꯔꯤ ꯋꯥꯅꯣ ꯊꯣꯏꯅ ꯑꯍꯜ ꯑꯣꯏꯕꯁꯨ ꯅꯠꯇ꯭ꯔꯤ ꯐꯤꯕꯝ ꯃꯨꯔꯇꯤꯁꯨ ꯀꯥꯏꯗꯦ ꯄꯥꯕꯗꯤ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯕ ꯅꯍꯥ ꯑꯗꯨꯝ ꯃꯥꯟꯗꯅ ꯂꯩꯔꯤ ꯄꯣꯛ ꯈꯔ ꯍꯧꯔꯤꯗꯨꯗꯤ ꯁꯝ ꯑꯃꯨꯕ ꯀꯣꯛ ꯁꯪꯖꯤꯜꯂꯁꯨ ꯌꯥꯏ ꯌꯥꯏ ꯅꯠꯇꯦ ꯌꯥꯝ ꯊꯤꯅ ꯌꯥꯅꯤ ꯏꯃꯥꯇꯣꯟ ꯑꯃ ꯊꯤꯔꯁꯤ ꯄꯥꯕ ꯍꯣꯡꯕ ꯃꯈꯣꯡꯗ ꯇꯣꯡꯂꯤꯕ ꯐꯤꯅꯥꯠ ꯑꯗꯨ ꯁꯠꯇꯨꯅ ꯃꯅꯤꯆꯟꯗ꯭ꯔꯗ ꯊꯣꯝꯂꯛꯏ ꯍꯩ ꯊꯣꯔꯥꯕꯤꯒꯤ ꯃꯆꯥ ꯏꯌꯥ ꯃꯆꯣꯛ ꯃꯄꯥꯛ ꯅꯥꯏꯗꯕ ꯁꯥꯔꯗꯅ ꯅꯇꯨ ꯊꯤꯕ ꯌꯥꯔꯕ ꯅꯪꯅ ꯅꯇꯨ ꯊꯤꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗ ꯅꯄꯥ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯄꯤ ꯊꯤꯌꯨ ꯀꯥꯏꯗ ꯇꯥꯅꯤꯡꯗꯦꯀꯣ ꯇꯥꯅꯤꯡꯗꯦ ꯅꯪꯒꯤ ꯋꯥꯗꯣ ꯋꯥꯔꯦꯝ ꯉꯥꯡꯒꯅꯨ ꯃꯇꯝꯁꯦ ꯑꯥ ꯌꯧꯈ꯭ꯔꯕꯅꯤ ꯅꯨꯄꯤ ꯍꯥꯏꯕꯗꯣ ꯊꯤꯔꯔꯣꯏ ꯍꯥꯏꯅ ꯊꯤꯗ꯭ꯔꯕ ꯊꯤꯒꯦ ꯍꯥꯏꯔꯗꯤ ꯅꯍꯥꯟꯅ ꯊꯤꯕ ꯌꯥꯔꯦꯅ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯂꯣꯏꯅꯕ ꯍꯩꯈ꯭ꯔꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯩꯇ꯭ꯔꯕꯗꯤ ꯌꯥꯝꯅ ꯂꯨꯕꯖꯥꯠꯅꯤ ꯅꯪꯅ ꯈꯪꯉꯣꯏ ꯅꯃꯥꯒꯤ ꯍꯥꯛꯇꯛꯇ ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯠꯁꯦ ꯄꯨꯡꯈꯤ ꯈꯤꯈ꯭ꯔꯕꯅꯤ ꯃꯔꯩꯒ ꯆꯀ꯭ꯔꯤꯒ ꯑꯣꯟꯊꯣꯛꯀ ꯑꯣꯟꯁꯤꯟꯒ इचुम चुमलबा वासे कदाइदगिनो हेक्ता लानबा तागदौरिबन मोइने हेक्ता चुमखिन नपाना खरगा नुपीना हालोइनबा हैत्रे ओंथोकना वाख्रबजानि अहानबददि अदुबु मरै चक्री खरा कंजरबसु नमादो यामना नुसी इमुंग अमदा नुपी अमगी थौदांग अदुकी मतिक चाव इपासु खंगी इपा इचाना सेल थुम फना तालबसु खोंजाय पुजाय लेरिबसे नमादो लेजरमलबदि निंथिना तासिन खोमजिनदुना लेजरमगदब मणिचंद्रसु फागी वै कई वै हाइंगे हाइदोर उरगा मपागी सुक्तुना लैरिबा मवोंग अदुदा अमुक नुंगाइरक्त्रे महाक्सु ममाबुदि यामना नुक्सिजबने अदुबु अवाबा वाखल खंजनबा हैतबा ओइबना ममा अमगी अवातपना थल्लबा मचा अमगी पुंसी अदु अवाबा पुंबा काउथोक्तुना फागीदा दाथोक्तुना लैबने मिकुप खरा तुमिना लैरमलगा सुक्थना लैरिबा मपाबु थेमजिनबिरमलगा मरै तौरुदा चाखुमदा चंगदुना चाक थोंगतख्रे असुमना मपा मचादु खरा लाउना खरा खतना तौदुना मतम खरसु हौख्रे नोंमगी नुमित अमदनी राधे मतोमदा मुरुम मुरुम सोंदुना लंबीदा चले मी उसित्तबा सारदना राधे अइंगोंदबु हौजबा सारिने करी थोए हौजिक्ति नुंगाइरमनी मीगी मरल सोके सोकलुरगा मखोइने हेन वा चाउनगा ngangadana मपुनसिदो राधे अइना कनबिरखिबनी हाइबसे काउरा माले इसाउ लांगलांगदुना सुमलाकलंबदगी अमुक सुक्थरई अइसे युम पानबा खंद्रे लैसाबी अरिबी ओइरेना इरल पुरगा सिजिनरबसु मखोइना इबु उसित्रिबनिको ममित इरा अमुक चेलई इमा नंगसे फतेदा नखुतमकना नचागी लाइबक्से असुमना सिम्बिबनिको अइहाकी इरल इथोम अवातपा करिसु लैते अदुबु ताइबंग ख्वाइना चटनरिबा हिंगनरिबा असिगुमनदी अइ हिंगबा ngamde अइहाकसे लैसाबी अरिबी युम पानबा खंगदबी ओइहौदौरेको मचा अइगी मैचाकसे हौजिक फावबसु खंगबिद्रि अइहाकसिबु असुक तोनब्रा अइ असुमना सोंथाबा यादे अइगी पुंसिदी अइना सेमगदबनी अइ असुमना मियामगी मिनोक मैसालकता हिंगबा ngamla अदुना अइ नुपा अमा थिरगा युम पानदबा यादबनी ngang na lambi du da kari no haina ko yeng lai as lambi ne na san khara siga mau macha khara chali sinadana nupa amata udemi ngang du na handok hanjin nga hak sum chatuna lai re radhe du ngai ki matung e ada nupa amadi lai pakhang di mandri yam kana ahan su mande da pok pudi khara hauri ado yam ahan di mande da naha oina pok nganda na hawbugum oiramni da नुपादुनदी राधेना लेपलिबा अदो हेंदोक्तुना चटख्रे राधे ताहा ताहा नुपादुबु खामलई तादा अमतंगाई बिखु नुपादुसु तारादुना चलिबुदु लेपतुना माइ लेथोरकलगा खुमलई इबेमा अइबुरा अहोय तादा करी हाइबिगदबनो इबेम हाइमा वाहाई खुनफमगासी याम नुसिरिनि हे करीबु इबेमा
ꯔꯥꯙꯦ ꯀꯔꯤ ꯍꯥꯏꯁꯤꯒꯦ ꯍꯥꯏꯐꯝ ꯈꯪꯗ ꯂꯠꯂꯤ ꯂꯠꯂꯤ ꯍꯥꯏꯔꯛꯏ꯫ ꯗꯥꯗꯥ, ꯀꯔꯣꯝ ꯂꯦꯡꯕꯤꯗꯣꯏꯅꯣ? ꯔꯥꯙꯦꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯅꯨꯄꯥꯗꯨꯁꯨ ꯉꯥꯏꯍꯥꯛ ꯏꯉꯛ ꯉꯛꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯕꯨꯔ ꯏꯕꯦꯝꯃ? ꯍꯣꯏ ꯗꯥꯗꯥ꯫ ꯀꯩꯊꯦꯜ ꯐꯥꯎꯕ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯏꯕꯦꯝꯃ꯫ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯏꯕꯦꯝꯃ꯫ ꯇꯥꯗꯗꯤ ꯏꯕꯦꯝꯃꯁꯦ ꯈꯪꯖꯗ꯭ꯔꯦ꯫ ꯏꯕꯦꯝꯃꯕꯨ ꯑꯩꯁꯦ ꯍꯥꯟꯅ ꯈꯪꯕꯤꯕ꯭ꯔꯥ? ꯔꯥꯙꯦ ꯏꯔꯥꯡ ꯄꯨꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ꯫ ꯈꯪꯖꯗꯦ ꯗꯥꯗꯥ, ꯁꯨꯝ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯅ ꯀꯧꯖꯕꯅꯤ ꯗꯥꯗꯥ꯫ ꯅꯨꯄꯥꯗꯨ ꯔꯥꯙꯦꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯖꯤꯛ ꯈꯪꯂꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯗꯥꯗꯥꯒꯤ ꯃꯤꯡꯂꯦꯟꯕꯨ ꯀꯔꯤ ꯀꯧꯕꯤꯒꯦ? ꯂꯩꯐꯝꯅ ꯀꯗꯥꯏꯗꯒꯤꯅꯣ? ꯅꯨꯄꯥꯗꯨꯁꯨ ꯈꯨꯝꯗ ꯌꯥꯗꯗꯨꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ꯫ ꯏꯕꯦꯝꯃ, ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯍꯣꯡꯕ ꯀꯧꯖꯩ꯫ ꯂꯩꯐꯝꯅ ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ꯫ ꯏꯆꯥ ꯅꯨꯄꯥꯒ ꯑꯩꯒꯗ ꯂꯩꯖꯕꯅꯤ꯫ ꯏꯆꯥ ꯅꯨꯄꯥꯗꯨꯁꯨ ꯄꯥꯈꯪ ꯐꯥꯔꯦ꯫ ꯑꯀꯣꯟꯕꯒꯤ ꯇꯞꯂꯛꯈꯤꯕ ꯋꯥꯗꯨꯗ ꯔꯥꯙꯦ ꯍꯣꯡꯕꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯏꯆꯥ ꯄꯥꯈꯪ ꯐꯥꯔꯦ ꯍꯥꯏꯕ? ꯑꯍꯣꯏ꯫ ꯔꯥꯙꯦ ꯈꯔ ꯉꯥꯟꯊꯣꯛꯂꯝꯕ ꯁꯛꯇꯝ ꯑꯗꯨ ꯑꯃꯨꯛ ꯁꯨꯛꯊꯈ꯭ꯔꯦ꯫ ꯐꯔꯦ ꯗꯥꯗꯥ, ꯂꯦꯡꯕꯤꯔꯣ꯫ ꯏꯕꯦꯝꯃꯒꯤ ꯃꯤꯡꯗꯤ ꯈꯪꯖꯍꯧꯗ꯭ꯔꯦ꯫ ꯔꯥꯙꯦ ꯃꯃꯥꯏꯗꯨ ꯂꯩꯃꯥꯏꯗ ꯅꯣꯟꯊꯗꯨꯅ ꯂꯩꯕꯗꯒꯤ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ꯫ ꯔꯥꯙꯦ ꯀꯧꯖꯩꯌꯦ ꯗꯥꯗꯥ꯫ ꯑꯗꯨ ꯍꯥꯏꯔꯝꯗꯨꯅ ꯔꯥꯙꯦ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯍꯣꯡꯕ ꯔꯥꯙꯦꯗ ꯌꯦꯡꯍꯧꯗꯨꯅ ꯁꯣꯜꯍꯧꯏ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯇꯅꯁꯨ ꯆꯠꯈ꯭ꯔꯦꯗ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯤꯁꯤꯡꯁꯦ꯫ ꯑꯩꯕꯨ ꯅꯍꯥ ꯃꯥꯜꯂꯤꯕ꯭ꯔꯥ? ꯅꯨꯄꯤꯅꯒ ꯈꯥꯝꯂꯒ ꯋꯥꯔꯤꯒ ꯁꯥꯖꯤꯜꯂꯛꯏꯁꯤꯕꯣ? ꯀꯩꯅꯣꯅꯦ, ꯍꯧꯖꯤꯛꯇꯗ ꯋꯥꯈꯜꯁꯤꯕꯨ ꯏꯅꯧ ꯅꯧꯔꯛꯄꯒꯨꯝ ꯐꯥꯎꯔꯛꯏꯁꯤꯕꯣ? ꯊꯥꯏꯅꯉꯩꯒꯤ ꯅꯨꯡꯁꯤꯠ ꯑꯃ ꯂꯥꯛꯀꯦ ꯇꯧꯋꯤꯗ꯫ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯒ ꯁꯣꯜꯂꯤ꯫ ꯑꯣ, ꯇꯣꯝꯕꯤꯔꯩ, ꯅꯨꯡꯁꯤꯕꯅꯤꯗ꯫ ꯑꯗꯨꯉꯩꯒꯤ ꯃꯇꯝꯗꯣ ꯂꯥꯛꯂꯔꯣꯏꯀꯣ? ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯍꯣꯡꯕ ꯏꯕꯣ꯫ ꯍꯅꯨꯊꯪꯁꯤꯗ ꯃꯊꯣꯡ ꯆꯥꯗꯦꯗ꯫ ꯉꯥꯡꯗꯨꯅ ꯍꯣꯡꯕꯁꯨ ꯀꯩꯊꯦꯜ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯔꯥꯙꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯔꯥꯙꯦꯒꯤ ꯃꯃꯥ ꯊꯣꯏꯅꯨꯅ, ꯕꯦꯝꯃ, ꯔꯥꯙꯦ, ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯏꯁꯨꯛ ꯁꯨꯛꯊꯗꯨꯅ ꯍꯜꯂꯛꯂꯤꯕꯁꯤꯕꯣ? ꯀꯩꯗꯧꯔꯒꯦ? ꯁꯦꯜ ꯈꯣꯝꯀꯠꯄ ꯆꯠꯈꯤꯕꯗꯨꯕꯨ ꯄꯤꯔꯛꯇ꯭ꯔꯕꯔꯣ? ꯑꯩꯗꯤ ꯏꯆꯥ ꯍꯜꯂꯛꯄ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯝꯂꯤꯕꯅꯤꯅꯦꯍꯦ꯫ ꯅꯨꯄꯥ ꯐꯪꯂꯒꯅꯤ ꯈꯟꯖꯔꯨꯔꯒ ꯐꯪꯂꯛꯇꯕꯗꯨꯗ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯃꯥ ꯊꯣꯏꯅꯨꯅ ꯊꯣꯛꯍꯟꯕꯅꯤꯀꯣ ꯈꯟꯅ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯅ ꯂꯥꯛꯄ ꯔꯥꯙꯦꯗꯨ ꯇꯟꯖꯥ ꯆꯥꯅꯅ ꯃꯃꯥ ꯊꯣꯏꯅꯨꯒ ꯑꯣꯛꯅꯔꯗꯨꯅ ꯁꯪꯁꯥꯔꯒꯤ ꯑꯔꯩꯕ ꯏꯁꯧ ꯄꯨꯝꯕ ꯃꯃꯥꯒꯤ ꯀꯣꯛꯊꯛꯇ ꯍꯩꯊꯔꯛꯂꯤ꯫ ꯁꯦꯜ ꯂꯧꯔꯝꯗꯥꯏꯗ ꯈꯛꯇ ꯅꯆꯥ ꯅꯨꯡꯁꯤꯕ, ꯁꯦꯜ ꯈꯣꯝꯕ ꯆꯠꯈ꯭ꯔꯦ ꯇꯥꯕꯗ ꯑꯩꯕꯨ ꯉꯥꯏꯕꯤꯔꯝꯂꯤꯕ, ꯁꯦꯜ ꯂꯧꯕ ꯌꯥꯅꯅꯕ ꯅꯇꯥꯠ ꯑꯃꯨꯛ ꯇꯧꯔꯤꯕ, ꯑꯩꯅ ꯈꯪꯉꯣꯏ ꯈꯟꯕ꯭ꯔꯣ? ꯆꯍꯤ ꯀꯌꯥꯒꯤ ꯂꯩꯁꯥꯕꯤꯅꯣ ꯑꯩꯁꯤꯕꯣ? ꯈꯨꯠ ꯊꯦꯛꯇꯨꯅ ꯑꯝꯇ ꯄꯥꯕꯤꯌꯨꯅꯦ꯫ ꯅꯆꯥꯒꯤ ꯆꯍꯤ ꯃꯁꯤꯡ ꯊꯤꯕꯗ ꯈꯨꯠꯁꯦ ꯆꯣꯛꯊꯔꯕꯅꯤ ꯏꯃꯥ꯫ ꯅꯆꯥꯕꯨ ꯑꯁꯨꯝꯅ ꯍꯤꯡꯅ ꯅꯣꯔꯣꯛꯀꯤ ꯀꯣꯝ ꯎꯍꯟꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯏꯉꯛꯁꯝ ꯑꯁꯦ ꯃꯦꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯕ ꯌꯥꯗꯕ꯭ꯔꯣ? ꯑꯩꯍꯥꯛꯄꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯅꯣꯏꯒ ꯀꯩꯁꯨꯝꯁꯪꯁꯤꯗ ꯅꯈꯣꯏꯅ ꯇꯧ ꯍꯥꯏꯕꯗ ꯇꯧꯗꯨꯅ ꯊꯝꯈꯤꯒꯗꯧꯔꯤꯕꯅꯣ? ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤꯁꯦ ꯅꯈꯣꯏꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯕ ꯄꯦꯟꯗ꯭ꯔꯤꯕꯔꯣ? ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯃꯤꯡꯊꯣꯜ ꯐꯪꯍꯟꯈꯤꯗꯣꯔꯤꯕꯅꯣ? ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯉꯥꯡꯅꯁꯤ꯫ ꯑꯩꯒꯤ ꯅꯨꯄꯥ ꯄꯤꯌꯨ ꯏꯃꯥ꯫ ꯑꯩꯅꯦ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯑꯁꯨꯝꯅ ꯍꯤꯡꯕꯁꯦ ꯋꯥꯔꯦ꯫ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯨꯕꯅ ꯃꯤꯑꯣꯏꯕ ꯑꯃꯒꯨꯝꯅ ꯃꯌꯥꯝꯒꯤ ꯆꯠꯅꯕꯤ ꯑꯁꯤꯒ ꯃꯥꯟꯅꯅ ꯅꯆꯥꯕꯨꯁꯨ ꯍꯤꯡꯍꯟꯕꯤꯌꯨ ꯏꯃꯥ꯫ ꯏꯃꯥ, ꯑꯩꯒꯤ ꯅꯨꯄꯥ ꯄꯤꯌꯨ꯫ ꯏꯃꯥ, ꯔꯥꯙꯦ, ꯏꯆꯥꯒꯤ ꯑꯋꯥꯕꯗꯣ ꯏꯃꯥꯁꯨ ꯈꯪꯏ꯫ ꯅꯃꯥ ꯑꯩꯅ ꯄꯨꯝꯅꯃꯛ ꯁꯣꯏꯍꯟꯕꯅꯤ꯫ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯅꯃꯥ ꯑꯩꯅ ꯁꯦꯝꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯝꯒꯦ ꯅꯤꯡꯂꯨꯕ꯫ ꯅꯃꯥ ꯑꯩꯅ ꯁꯣꯏꯕꯅꯤ꯫ ꯁꯥꯎꯔꯅꯨ꯫ ꯏꯆꯥꯒꯤ ꯏꯌꯥ ꯁꯣꯏꯗꯅ ꯊꯤꯒꯅꯤ꯫ ꯀꯌꯥꯝ ꯀꯨꯏꯅꯅꯣ ꯑꯗꯨꯝꯅ ꯑꯩꯕꯨ ꯊꯦꯝꯗꯨꯅ ꯊꯝꯈꯤꯗꯣꯏꯁꯦ? ꯑꯩꯍꯥꯛꯁꯦ ꯌꯨꯝ ꯄꯥꯟꯕ ꯈꯪꯗꯗꯅ ꯑꯗꯨꯃꯛ ꯂꯩꯔꯣ ꯍꯥꯏꯕ꯭ꯔꯕ? ꯀꯗꯥꯏꯗꯒꯤꯗꯤ ꯐꯪꯂꯅꯤ? ꯑꯩꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯑꯩꯒ ꯆꯥꯟꯅꯕ ꯅꯨꯄꯥꯕꯨ ꯀꯥꯏꯗꯒꯤ ꯐꯪꯒꯗꯒꯦ? ꯂꯩꯁꯥꯔꯤꯉꯩ ꯈꯪꯅ ꯆꯥꯟꯅꯕ ꯑꯃ ꯍꯦꯛ ꯊꯝꯂꯛꯄꯗ ꯏꯃꯥꯅ ꯅꯠꯇ꯭ꯔꯣ ꯃꯤꯊꯤꯡꯒ ꯏꯁꯥꯗꯅ ꯊꯨꯒꯥꯏꯈꯤꯕꯁꯤꯡꯗꯣ? ꯍꯧꯖꯤꯛꯇꯤ ꯀꯩ ꯊꯣꯛꯑꯦ? ꯏꯃꯥ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ? ꯅꯆꯥꯒꯤ ꯏꯇꯧꯁꯦ ꯎꯔꯒ ꯑꯗꯣ ꯑꯗꯥ ꯈꯪꯗꯦ꯫ ꯃꯊꯪꯇ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯅꯨꯄꯥ ꯑꯃ ꯄꯤꯒꯗꯕꯅꯤ꯫ ꯉꯝꯗ꯭ꯔꯕ ꯃꯗꯨꯗ ꯑꯩꯅ ꯇꯧꯔꯛꯄꯗꯣ ꯌꯦꯡꯉꯨ꯫ ꯌꯨꯝꯁꯤꯗꯅꯦ ꯅꯣꯏ ꯀꯅꯥꯝꯇ ꯂꯩꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯑꯗꯨ ꯍꯥꯏꯔꯝꯗꯨꯅ ꯔꯥꯙꯦ ꯁꯥꯎꯅ ꯁꯥꯍꯨꯝ ꯅꯥꯏꯅ ꯆꯪꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯟꯁꯅ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯅꯦ ꯔꯥꯙꯦꯅ ꯁꯥꯎꯔꯪ ꯐꯩꯔꯪ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯃꯕꯣꯛ ꯊꯣꯏꯅꯨꯗ ꯋꯥꯍꯪ ꯇꯧꯔꯛꯏ꯫ ꯑꯕꯣ, ꯀꯩꯒꯤꯅꯣ ꯏꯅꯦꯇꯣꯟꯅ ꯈꯣꯡ ꯍꯥꯝꯅꯤꯡꯕꯗꯧꯅ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯉꯒ ꯑꯁꯨꯛ ꯌꯥꯡꯅ ꯆꯪꯈ꯭ꯔꯤꯁꯤꯕꯣ? ꯈꯪꯗ꯭ꯔꯦꯗ ꯏꯁꯨ ꯇꯣꯝꯕꯤ꯫ ꯅꯨꯄꯥ ꯐꯪꯃꯜꯂꯛꯇꯕꯗꯒꯤ ꯅꯅꯦꯇꯣꯟꯁꯦ ꯉꯥꯎꯔꯦ꯫ ꯑꯎꯕ ꯆꯤꯛꯂꯒ ꯂꯩꯈ꯭ꯔꯕꯅꯤ꯫
Inetongi matause nungaitri. Abo hisu nupa ama thiraga inetonse kok luhong thokpikrodana. Hai, hainua. Thiribanine aikhoisu. Nupa dubu udawada pangpanda panba natini he phangdaduna tawribani. Aina hena tajaningdi nongmagi isau irangse khangaba. Kaidobagi mina nupa koibada koi tingtingurino. Aduna haujikti wajaba tabani. Ngangang tuna lansanan changkri. Masigi hainu taring sina marolama. Ay ko kangawida asengba. Tha ani sigi manungda nupa piba ngamdrabadi. Imungsida leiba ngamloidawribanini. Imungsida leiriba misingsisu. Aingonda loina hek inthokpa. Hoini. Aina thokhanbani haibado yazaragi. Adubo haujik awaba tarabasidadi. Aigi itengsu khajitang pangbiyudana. Hanu thangsida mathong maram ama hek khangdeda. Thoinu aigi punsisi. Amarom hongba ngasidi thabak chathoklubadagi khara khajik thengna halaklami. Hongba mangola du kakhalakpadagi machabu kaukawduna changlai. Hai, ipagi mani chandra, ipa hale. Ngasidine khara thengdokre. Ipagi palibudi tabani. Adu ichabu chaka loirabrani. Isadi maram mukpanina, ipana thenglaklabanina, ichana soidana chak loiramani. Ware, hai, chaka do thiro. Ipa pi honga age, chak lambana loiramani. Ngangna hongba phi hongba loiraduna chakum tamna changlai. Kadai chakre? Hai, Mani Chandra! Kauna Mani Chandra gi oiriba karumda amuk lai maduda sumacha laiba udraba aduda yana karumda amuk lai. Hai, ipagi Mani Chandra. Karino ne? Kadai chakrabanu ne masi angangsiba. Hongba chakum tamna amuk changlai chak thonglambagi mami tade aram khorang banedi henjillak chapu iyando hangduna amuk yengi. Chapu duda chaktum amakak yauriba adudagi hena yaudi uyandu su adumangai. Ngahaktang da kuklon yongna phungkalaktuna asawba tapna phathaduna sor sangna hontoktuna. Ising khuzai amakanduna guru launa thakchili. Masigi angangsi kayada phadribanu. Mapa aina thingle hairagadi chaksida su thongmudana. Madudi natradana lamgi sar sadana kadaida muk chakribanu. Khoidausi sauninggadawrida. Aidi asuk yamna warakansidda chak amuk thongaga chagadawribro aibo. Mamanabasinga chak chanaba ama lei haibado ngasinidana. Othokpanidako. Madi nungtil pobobtagi chatlamani. Hongba aigi laibakse othokpanida. Tombire, nang leiramlabadi asumna waramloiko. Thabak wana chatluraga chak manin wawa kabado imangsida thangthoraklaga. Moi baba luk habiro haidan. Mathilwo lukoyo. Tombire, nangbo amukta halakhogaba. Asumna hongba thabak chatluraga wana halakpada pukna lamsilaklakana sida babukning nungsirai. Magi nupibu hena su ningsinglai. Numit kharasu haukhre sajibugi nongma panba chairauba numit aduni. Ngamjaba mathel lukoi langduna isorgi tawkham thokpa tawba loiraba matungda maitegi chahi hauba numit asida amaga insang mathel lanaduna harau chaminare. Matamna sum haukibana ayuki matam su loisinkhre. Chasinkiba adu tumnanabani haibagi wakhalda sabi sanau ahal angang khakta chairau sing kanari. Khara amana lamda koina chattuna numit asigi harau nungaiba mapung phana saruk yanari. Mani Chandrana as itaw bitka leiteda yumda halasi. Nongtrena kainu he khullana sitana koiba laaga chatlasidi kainu ngamaroi ko karan tarakanu leisabi masak phajabi yam leibane sigi khulsi. Leire yam leire ngasai laise sakchu henba pomsat nabi amatabu ude bit leiteda. Hadak chahidine nupiga amta koijagi khanmani oidong manse. Pomsat nadradi yadabro satkaibi mapung phabi mayam ama laisidagi khaludana. Pamde Nongdren Mani Chandrada mamit adu phairak winglai. Mani Chandra makha tarai. Thamoida tinglaubi amata udi. Kadaidagi angang oibana su hena pame aidi. Aisu chahi pangyam yamba natri. Aduna pomsatna bi oina yingningiba. Angang oibanina mana kharaga ningai tawsilaaga aina yam thina gyan tabadawnaga them thabado. Sathina bit laini he. Nupi babu phangji mai irangsi. Mitga khara thup tawrida khoidi. Ho khara su thupo. Nongdren makut oma sawa tawduna hairai. Ahoy ojabu lengkhalasira lambi somda leire.
Manichandrana saksidi. Somda Lansanana. As ineto why he chinkaba sidi. Amato no na bakaki doira. Radhena. Hoini. Chinka se haidana laaga chingyai sidagi hanba haibadudi karamna di hena phai. Warabasu wana sor hondo o yauna na bakaru rasi. Chingdon do yam phajabani. Nang yenghange na thawaina puraini. Hoi. Yawbabudi yam yawningi maton yawna amta sukazadri aidi. Sese, swaida nga hak lepisi, soram ta phajana hondoko. Amukne tatkibana hanba tari. Lansana chalambadagi leptuna sor nga hak hondoi aduga akoibaduda amuk yengdai. Moi atai mi kanari singsidi wada jala khangdeba. Sum leptabiga kai. Yam hekta wangbu jingbudi nateda. Mi sidagi hena wangbu jinga mayamama kanari bani. Nangna hanba jingkaba oibagi tawrin. Khara toina kara adi adum bharani. Hoi. Ado ine to kaino mahangini. Kaino hangu. Aise laisabi pharaba. E. Marumdagi onbada ngai laisabi pharaba kaidan. Wali phadri ko angang na khatkanu. Mi imanabi singdi laisabi loina phanakhre. Mi nupasu loina koinakre. Aduga laisabi phabai natro. Ineton na ay hauraga ineton gi mamanabi gi type ta adum chapminai se. Isis aiga khara chapminabasida nangse laisabi ni kaina khanjari bani ne. Nangi se wali ko matam ya wali adagi nupa koiba ga yadri khangidana. Machinda murum soli Lansana. Mi imanabi singdi nupa loina koina khrabasibu ai sumadaw na phangdabi layo hairaga yu khangdib. Kari habano kaisu haide. Waba khara phari amukara sira haiba. Manichandrana. Itaw, ngaiko, amda lepisi. Kari mukdawrage. Nakhong amu hamninga aba. Khang oibo. Jingni hairishu nupi angang yam marang kai. Kaisu natabadane. Nupa macha ijet mang. Yadaga nunglaga inom na minzal. As, tugatchay he. Tanjana yadabadi tugatchadaba thiba yaribro. Ikaigan, Angondago. Oi, Bab na dolan saba. Nangi chorondo, amta lepko. Kari dolan. Tu. Adagi asangbu sitpichu ubra. Ahal nupa anigi matungda karaisi. Karamba. Adaise. Asidi pongsana biwo idribondu. Pugaini satpadagi matam loisila khujalakwa matam. Chaba amta sukhalau. Kadai digi warino, pomsan aribini oidoise. Moi ani shui, animak asangba haidoin. Khara angang manbasina tandan machu haidun. Khangdeda, moi gi machu gi warisi. Ado, ama asangba setpi puri angang buli pisina tro nangna haido. As, kai denu he. Asigi sagolu khrabi manbise. Asinate, amasini. Nangi tandan machu haidoira, sigi phanik setpi angagu puri lpise. Hoine. Amasidi mawong kaya tararoiba. Masak matawdi yengba nungai. Nangna khalise. Adoibo angang di mali he. Oizano. Angang koi base. Yamna nungai ni sini ni nangna khalise. Kapni di khangdribo. Hendo kidore. Ado kau. Saksiga. Amta ngai bikoba. Radhedi nupanaga khamlakpaduda irang phagatkhre. Leithorakpada mana pokpa yagadaba manbu nupa macha ani du ubada bit khangtekte. Adubu kumti adu makhungaklami. Aikhoibu kawbro ibunga. Ine. Nade. Iche. Siri pakcheda. Karibu no ibunga. Manichandra machinda soli. Siri yarai. Lairiba singdu tananaba amuk hairai. Lansana da midyeng thamduna. Somgi ming amta khangjahoba yagadra. Aigi ming na Manichandra. Maiba khuldagini. Sum khangnaningduna tawbani. Lansana mangonda onsinduna hanglakpa adudadi laisabi sagatana hekta khumlai. Lansana kawe. Khulasidagini aibudi. Ibung khoidi yam lapna laina. Radhe nupa aniduna khamlaklibadu magi maram hanglakadra khallubani. Lansana di laisabi kaba farakpada sungai ribani. Radhe di yamna angangumna khanbani aduga
ꯈꯜꯂꯨꯕꯒ ꯑꯣꯏꯔꯛꯄꯒ ꯇꯥꯌꯣꯟꯅꯔꯛꯄ ꯑꯗꯨꯗꯗꯤ ꯏꯉꯛ ꯉꯛꯅ ꯎꯌꯨꯡꯒꯨꯝꯅ ꯑꯗꯨꯝ ꯂꯦꯞꯂꯤ꯫ ꯑꯃꯔꯣꯝꯗ ꯂꯟꯁꯅꯥꯗꯤ ꯅꯧꯅ ꯂꯩꯁꯥꯕꯤ ꯐꯥꯒꯠꯂꯛꯄꯒꯤ ꯈꯠꯅꯤꯡꯕ ꯂꯥꯡꯅꯤꯡꯕꯅ ꯅꯨꯄꯥꯅ ꯃꯥꯒꯤ ꯃꯤꯡꯒ ꯍꯪꯖꯤꯜꯂꯛꯄ ꯑꯗꯨꯗ ꯍꯦꯟꯅ ꯏꯔꯥꯡ ꯐꯒꯠꯈ꯭ꯔꯦ꯫ ꯋꯥꯈꯜꯒꯁꯤ ꯂꯩꯁꯥꯕꯤ ꯈꯪꯐꯥ ꯐꯥꯒꯠꯈ꯭ꯔꯦ, ꯃꯅꯦꯇꯣꯟ ꯌꯥꯎꯔꯤ ꯍꯥꯏꯕꯒ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯤꯡ ꯀꯥꯔꯨꯕꯗꯣ ꯍꯜꯂꯛꯂꯦ ꯌꯨꯝꯗꯅꯤ꯫ ꯔꯥꯙꯦꯗꯨ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ꯫ ꯍꯔꯦ ꯍꯔꯦ, ꯉꯝꯈ꯭ꯔꯦ ꯉꯝꯈ꯭ꯔꯦ, ꯃꯅꯦ ꯑꯩ ꯑꯃ ꯌꯥꯎꯅ ꯌꯥꯎꯅ ꯅꯨꯄꯥ ꯅꯍꯥꯒ ꯏꯔꯥꯡꯒ ꯇꯧꯅꯗꯅ ꯃꯃꯤꯠ ꯀꯥꯛꯊꯣꯛꯄꯗ ꯉꯥꯏꯔꯤ, ꯑꯗꯨꯒ ꯏꯔꯥꯡꯗꯤ ꯃꯇꯣꯟ ꯂꯣꯝꯈ꯭ꯔꯦ꯫ ꯀꯌꯥꯗ ꯇꯧ ꯉꯝꯃꯤꯕ ꯑꯉꯥꯡꯅꯣꯕ, ꯑꯩꯅꯗꯤ ꯄꯤꯛꯇ ꯄꯤꯛꯏꯕ ꯑꯉꯥꯡꯒꯨꯝꯅ ꯈꯜꯂꯤ, ꯑꯗꯨꯒ ꯃꯥꯗꯤ ꯑꯩꯁꯦ ꯃꯃꯥꯟꯅꯕꯤꯁꯦ ꯃꯉꯥꯏꯈ꯭ꯔꯦ꯫ ꯊꯣꯏꯅꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯣ, ꯃꯁꯥꯅ ꯇꯥꯕꯅꯤ, ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯑꯉꯥꯡꯁꯦ ꯂꯩꯁꯥꯕꯤ ꯈꯨꯃꯨ ꯊꯣꯛꯄꯤ ꯅꯪꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯄꯨꯔꯦ, ꯑꯗꯨꯅꯗꯤ ꯂꯩꯁꯥꯕꯤꯒꯤ ꯋꯥꯈꯜ ꯈꯜꯂꯛꯄ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯟꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯁꯥꯟꯅꯖꯗꯧꯗꯣ ꯐꯪꯍꯟꯗ꯭ꯔꯦꯗꯅ, ꯃꯥꯡꯂꯕꯅꯤ ꯑꯁꯤꯁꯨ ꯃꯥꯡꯉꯕꯅꯤ꯫ ꯃꯍꯩ ꯃꯁꯤꯡ ꯇꯝꯅꯤꯡꯕꯒꯤ ꯋꯥꯈꯜ ꯈꯟꯗ꯭ꯔꯦ, ꯍꯧꯖꯤꯛꯇꯒꯤ ꯅꯨꯄꯥ ꯅꯍꯥꯒꯤ ꯋꯥꯈꯜꯗ ꯂꯩꯔꯦꯕ꯫ ꯀꯩꯗꯧꯔꯨꯅꯤ, ꯃꯌꯨꯝ ꯀꯣꯛ ꯄꯥꯟꯊꯣꯛꯍꯟꯈ꯭ꯔꯗꯕꯅꯤ꯫ ꯑꯕꯣ, ꯑꯩꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯗꯤ ꯏꯅꯦꯇꯣꯟꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯍꯩ, ꯆꯠꯂꯨ ꯅꯪ ꯑꯁ꯭ꯋꯥꯏꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡꯗ ꯇꯣꯡꯂꯤꯕ ꯐꯦꯅꯥꯠꯇꯨ ꯁꯠꯇꯨꯅ ꯃꯁꯨꯗ ꯄꯥꯜꯍꯟꯗꯕꯤꯗ ꯆꯠ ꯂꯥꯎꯅ ꯂꯪꯂꯛꯏ꯫ ꯉꯥꯡꯂꯤ ꯆꯩꯔꯤꯕꯁꯤ ꯈꯪꯗꯕ ꯃꯈꯩ ꯃꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯈꯜꯒ ꯈꯜꯂꯤ ꯃꯥꯜꯂꯦꯅꯦ ꯃꯁꯦ꯫ ꯔꯥꯙꯦ ꯁꯞꯇ꯭ꯔ ꯑꯃꯗ ꯍꯥꯏꯔꯛꯏ꯫ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡꯁꯤꯅꯁꯨ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯦꯗꯅ, ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯃꯥ ꯅꯪꯅꯅꯤꯀꯣ꯫ ꯍꯩ ꯍꯩ, ꯑꯝꯇ ꯇꯞꯊꯈꯣ, ꯑꯉꯥꯡꯁꯤꯅ ꯄꯉꯥꯡꯗ ꯉꯥꯡꯕꯕꯨ ꯀꯔꯤꯅꯣꯃꯤ ꯅꯪꯕꯣ? ꯑꯩꯅ ꯍꯥꯏꯈꯤꯕ ꯃꯇꯝꯗꯣ ꯂꯣꯏꯒꯗꯕ ꯍꯞꯇꯥ ꯑꯃꯈꯛꯇꯪ ꯉꯥꯏꯔꯕꯅꯤ, ꯋꯥꯈꯜ ꯇꯧ ꯏꯃꯥ, ꯑꯩꯗꯤ ꯍꯥꯏꯕꯤꯍꯧꯔꯤꯁꯤꯅꯤ꯫ ꯑꯗꯨ ꯍꯥꯏꯗꯨꯅ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯠꯈ꯭ꯔꯦ꯫ ꯈꯪꯗ꯭ꯔꯦ ꯈꯪꯗ꯭ꯔꯦ, ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ? ꯃꯧꯅꯦꯅ ꯂꯩꯔꯤꯁꯤꯅ ꯃꯅꯦꯝ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯈꯤꯇꯗꯁꯨ ꯃꯇꯦꯡ ꯄꯥꯡꯂꯗꯤ꯫ ꯄꯪꯈ꯭ꯔꯦꯗ, ꯃꯁꯤꯒꯤ ꯃꯧꯁꯤꯁꯨꯅꯦ, ꯃꯥꯒꯤ ꯁꯨꯐꯝ ꯊꯣꯛꯄ ꯂꯩꯐꯝ ꯊꯣꯛꯄ ꯑꯁꯤꯃꯇꯃꯛ ꯇꯧꯗꯨꯅ ꯍꯦꯛꯇ ꯂꯩꯊꯣꯛ꯫ ꯃꯄꯥꯒ ꯏꯆꯥꯅꯨꯄꯥ ꯑꯗꯨꯒꯁꯨ ꯊꯕꯛ ꯁꯨꯕꯅꯤ ꯍꯥꯏꯗꯅ ꯂꯥꯡꯐꯩꯗ ꯍꯦꯛ ꯂꯩꯊꯣꯛꯈꯤ꯫ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯀꯣꯛꯊꯛꯁꯤꯗ ꯂꯣꯏꯅ ꯍꯦꯛ ꯇꯥꯏꯗꯣ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯅꯤꯆꯟꯗ꯭ꯔ ꯑꯃꯗꯤ ꯂꯟꯁꯅꯥ ꯅꯨꯡꯁꯤ ꯆꯥꯟꯅꯔꯛꯂꯦ꯫ ꯂꯟꯁꯅꯥ ꯍꯥꯟꯅꯒꯨꯝꯅ ꯃꯅꯦꯒ ꯀꯣꯏꯆꯠ ꯆꯠꯄꯗꯨ ꯇꯧꯈꯤꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯅꯦ ꯈꯪꯍꯟꯗ ꯂꯣꯟꯅ ꯂꯣꯟꯅ ꯃꯅꯤꯆꯟꯗ꯭ꯔꯕꯨ ꯎꯅꯕꯗꯤ ꯆꯠꯂꯝꯃꯤ꯫ ꯔꯥꯙꯦꯗꯤ ꯂꯟꯁꯅꯥꯒꯤ ꯑꯍꯣꯡꯕꯗꯨ ꯎꯔꯒ ꯍꯦꯟꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯂꯟꯁꯅꯥ ꯌꯨꯝꯗꯒꯤ ꯂꯣꯟꯅ ꯊꯣꯔꯛꯇꯨꯅ ꯃꯅꯤꯆꯟꯗ꯭ꯔꯒ ꯎꯅꯔꯝꯃꯤ꯫ ꯂꯟꯁꯅꯥ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯅꯣꯏ ꯏꯅꯦꯇꯣꯟꯗꯣ ꯂꯤꯗꯤ ꯐꯖꯅ ꯂꯤꯔꯕ ꯃꯥꯜꯂꯤꯍꯦ꯫ ꯂꯤꯔꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯕꯁꯦ ꯑꯩꯈꯣꯏ ꯑꯕꯣꯛꯅ ꯃꯆꯥꯅꯨꯄꯤꯁꯦ ꯆꯦꯛꯁꯤꯟꯃꯟꯕꯗꯒꯤ ꯊꯣꯛꯏꯅꯤ꯫ ꯑꯗꯣ ꯅꯪꯅ ꯑꯩꯒ ꯈꯪꯅꯕꯁꯤꯗꯤ ꯃꯣꯏ ꯈꯪꯗ꯭ꯔꯣ? ꯐꯖꯅꯕꯨꯗꯤ ꯈꯪꯗꯕꯅꯤ, ꯑꯗꯣ ꯍꯟꯗꯛ ꯑꯩꯁꯦ ꯏꯔꯥꯡ ꯑꯃ ꯏꯇꯧ ꯇꯧꯔꯦꯗꯤ ꯈꯪꯕꯅꯤ꯫ ꯑꯗꯣ ꯑꯕꯣꯛꯇꯤ ꯀꯌꯥ ꯉꯥꯡꯗ꯭ꯔꯦꯗ, ꯏꯅꯦꯇꯣꯟꯒꯤ ꯍꯥꯛꯇꯛꯇ ꯈꯪꯉꯕ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯉꯥꯡꯗꯦ, ꯏꯅꯦꯇꯣꯟ ꯈꯛꯇꯅꯤ ꯌꯥꯝ ꯉꯥꯡꯉꯤꯁꯦ ꯑꯩꯉꯣꯟꯗ꯫ ꯍꯧꯖꯤꯛꯁꯨ ꯏꯕꯥꯅꯤ ꯎꯅꯔꯤꯁꯦ ꯈꯪꯈꯤ ꯂꯥꯛꯈꯤꯕ ꯊꯣꯛꯑꯗꯤ ꯁꯣꯏꯗ꯭ꯔꯦ, ꯑꯩ ꯑꯗꯨꯝ ꯄꯩꯇꯔꯅꯤ ꯇꯣꯔꯕꯥꯟ ꯂꯥꯟꯕ꯫ ꯑꯗꯨꯅꯅꯦ, ꯈꯪꯗꯅꯕ ꯍꯣꯠꯅꯕꯗ ꯏꯅꯦꯇꯣꯟꯒꯁꯨ ꯄꯥꯛꯅ ꯄꯨꯟꯗ꯭ꯔꯦꯗ꯫ ꯑꯁ, ꯌꯥꯝ ꯂꯨꯔꯤꯅꯦ꯫ ꯅꯨꯄꯥ ꯑꯃ ꯁꯤꯜꯂꯒ ꯀꯣꯛ ꯂꯨꯍꯣꯡꯊꯣꯛꯈ꯭ꯔꯗꯅ ꯏꯕꯥꯅꯤꯗꯁꯨ ꯌꯦꯠꯇꯅꯕ꯫ ꯊꯤꯔꯤꯕꯅꯤ, ꯅꯨꯄꯥꯗꯣ ꯐꯪꯗꯗꯅ ꯇꯧꯏꯅꯤ꯫ ꯑꯗꯣ ꯋꯥ ꯑꯃꯁꯨ ꯂꯩ, ꯏꯅꯦꯇꯣꯟꯅ ꯊꯥ 2 ꯊꯥꯔꯒ ꯊꯝꯕꯅꯤ, ꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ ꯄꯤꯗ꯭ꯔꯗꯤꯅꯦ ꯀꯩ ꯀꯩꯅꯣ ꯌꯥꯝ ꯇꯧꯅꯤ ꯍꯥꯏꯕꯅꯤ꯫ ꯉꯁꯤ ꯊꯥ 2 ꯐꯥꯕꯅꯦꯕ꯫ ꯃꯊꯥꯗꯨꯝ ꯁꯥꯏꯗ, ꯌꯨꯝ ꯆꯪꯒꯅꯤ ꯈꯟꯕꯗ ꯑꯩꯗꯤ꯫ ꯑꯗꯨꯗꯤ ꯉꯁꯤ ꯆꯠꯈ꯭ꯔꯁꯤꯔꯣ? ꯀꯥꯏꯗ? ꯑꯩꯈꯣꯏꯗꯅꯤꯗꯅ꯫ ꯉꯝꯖꯔꯔꯣꯏ, ꯌꯨꯝ ꯄꯥꯟꯕꯒ ꯉꯝꯈꯤꯔꯣꯏ꯫ ꯆꯥꯛ ꯊꯣꯡꯕ, ꯐꯤ ꯁꯨꯕ, ꯑꯇꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕ ꯑꯝꯇ ꯍꯩꯇ꯭ꯔꯤꯕꯣ ꯅꯪꯕꯣ? ꯏꯁ, ꯑꯗꯨꯕꯨꯗꯤ ꯂꯣꯏ ꯍꯩꯅꯤꯍꯦ, ꯊꯤꯔꯥꯏ ꯀꯆꯥꯅꯤ꯫ ꯌꯥꯔꯦ ꯀꯩꯅꯣ, ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯟꯁꯅꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯠꯄ ꯍꯧꯏ꯫ ꯉꯥꯏꯈꯣꯍꯦ, ꯑꯩ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯌꯦ꯫ ꯍꯣꯔꯦꯟ ꯌꯨꯝꯗꯅꯦ ꯁꯥꯟꯇꯤ ꯐꯪꯗꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ ꯔꯥꯙꯦ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝ ꯑꯗꯨꯗ ꯃꯃꯥꯒ ꯈꯠꯅꯕ ꯌꯥꯕ ꯈꯠꯅꯔꯒ ꯌꯨꯝꯗꯒꯤ ꯁꯥꯎꯅ ꯊꯣꯔꯛꯄꯅꯤ꯫ ꯇꯟꯖꯥ ꯆꯥꯅ ꯅꯣꯡꯁꯨ ꯐꯨꯗꯤꯠ ꯐꯨꯈꯩ ꯆꯨꯊꯔꯛꯂꯦ꯫ ꯑꯁꯥꯎꯕꯅ ꯏꯪꯕ ꯈꯪꯗ ꯅꯣꯡ ꯃꯔꯛꯇꯨꯗ ꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯋꯥꯔꯛꯂ ꯃꯥꯜꯂꯦ꯫ ꯑꯅꯛꯄꯗ ꯍꯧꯔꯝꯕ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯔꯨꯝꯗ ꯆꯪꯁꯤꯟꯗꯨꯅ ꯅꯣꯡ ꯊꯨꯞꯂꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯣꯏꯔꯛꯂꯤꯕ ꯃꯥꯒꯤ ꯄꯨꯟꯁꯤꯗꯨꯒꯤ ꯑꯃꯨꯛ ꯈꯜꯂꯛꯄꯗ ꯄꯤꯔꯥꯡꯗ ꯇꯥꯏꯅꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯛꯏ꯫ ꯑꯣ, ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯁꯨꯛ ꯊꯤꯕꯣꯏꯔꯦꯀꯣ꯫ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥ ꯐꯥꯎꯕꯅ ꯃꯆꯥ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯈꯪꯕꯤꯗꯦꯗ꯫ ꯃꯤꯇꯣꯞꯇꯤ ꯇꯣꯛꯊꯣꯛꯈ꯭ꯔꯣ, ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤꯅ ꯐꯥꯎꯕ ꯑꯩꯕꯨ ꯎꯁꯤꯠꯇꯦ꯫ ꯑꯩꯒꯤ ꯑꯋꯥꯕ ꯎꯕꯤꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯅ ꯍꯦꯟꯅ ꯑꯗꯨꯝ ꯅꯣꯛꯅ ꯆꯝꯅꯔꯤꯕ꯫ ꯑꯩꯕꯨ ꯌꯨꯝ ꯄꯥꯟꯕ ꯈꯪꯗ꯭ꯔꯕꯅꯤ, ꯅꯨꯄꯥ ꯑꯃꯠꯇꯅꯁꯨ ꯑꯩꯕꯨ ꯄꯥꯝꯕꯤꯗ꯭ꯔꯦ ꯈꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯑꯁꯤꯗ ꯃꯈꯣꯏꯅ ꯍꯦꯟꯅ ꯑꯗꯨꯝ ꯏꯅꯣꯠ ꯍꯥꯞꯂꯤꯕ꯫
ꯅꯈꯣꯏꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯣ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯏꯃꯥ ꯅꯪꯁꯦ ꯌꯥꯝꯅ ꯐꯠꯇꯦꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯄꯨꯝꯕ ꯏꯐꯝꯗꯒꯤ ꯁꯦꯠꯅꯍꯟꯈꯤꯕꯅꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯔꯥꯙꯦ ꯊꯃꯣꯏ ꯁꯣꯛꯅ ꯍꯤꯛ ꯍꯤꯛ ꯀꯞꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯍꯣꯡꯕꯨꯁꯨ ꯊꯕꯛ ꯍꯜꯂꯛꯄꯗꯒꯤ ꯂꯝꯕꯤꯗ ꯅꯣꯡ ꯆꯨꯁꯤꯜꯂꯛꯄꯗꯒꯤ ꯉꯥꯏꯍꯥꯛ ꯅꯣꯡ ꯊꯨꯞꯈꯤꯒꯦ ꯈꯟꯗꯨꯅ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯝꯕ ꯈꯨꯡꯅꯥꯡ ꯎꯖꯥꯎ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯍꯣꯡꯕ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯑꯁ ꯑꯣꯟꯊꯣꯛꯅ ꯃꯇꯥꯡ ꯆꯥꯈꯤꯗ꯭ꯔꯦꯗ ꯅꯣꯡꯁꯤꯁꯨ ꯑꯩꯕꯨ ꯌꯨꯝ ꯌꯧꯒꯗꯕꯁꯨ ꯐꯅ ꯋꯥꯠꯂꯤꯅꯦ ꯇꯧꯔꯤꯁꯤ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯍꯟꯖꯔꯛꯄꯅꯤ ꯃꯝꯗ꯭ꯔꯤꯉꯩꯗ ꯌꯨꯝ ꯌꯧꯔꯅꯤ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯆꯔꯒ ꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯇꯧꯋꯦ ꯏꯆꯥꯅꯦꯅ ꯇꯧꯔꯤꯗꯨꯅ ꯆꯥꯛ ꯉꯟꯇꯥ ꯂꯣꯏꯊꯣꯛꯇꯅ ꯂꯩꯔꯝꯒꯗꯕ ꯅꯠꯇꯦ ꯃꯥꯒꯤ ꯄꯥꯔꯤꯅꯤ ꯑꯩꯒꯤ ꯄꯥꯔꯤꯅꯤ ꯇꯧꯗꯅ ꯂꯩꯔꯝꯒꯗꯧꯔꯤꯕ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯏꯃꯧ ꯑꯃ ꯊꯤꯔꯣ ꯍꯥꯏꯕꯁꯨ ꯃꯅꯥ ꯃꯊꯨꯟ ꯇꯥꯗꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯑꯣꯟꯁꯤꯜꯂꯒ ꯏꯃꯥꯇꯣꯟ ꯄꯨꯁꯤꯜꯂꯛꯑꯣꯅꯤ ꯃꯆꯣꯛ ꯃꯄꯥꯛ ꯅꯥꯏꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯀꯔꯝꯕ ꯙꯥꯇꯨꯅ ꯇꯥꯁꯤꯟꯗꯨꯅ ꯁꯦꯝꯂꯝꯕꯅꯣ ꯈꯪꯗꯦꯅꯦ ꯃꯁꯤꯕꯨ ꯍꯣꯡꯕꯅ ꯑꯗꯨꯝꯅ ꯉꯥꯡꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯅꯨꯄꯤꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄꯗꯣ ꯑꯍꯥꯟꯕ ꯈꯪꯇꯥ ꯇꯥꯔꯛꯄꯗ ꯍꯣꯡꯕ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯒ ꯂꯋꯥꯏꯁꯝ ꯑꯗꯨ ꯆꯞ ꯆꯞ ꯌꯨꯡꯈꯤ ꯏꯁ ꯀꯔꯤ ꯃꯇꯧ ꯀꯗꯥꯏꯗꯒꯤ ꯈꯣꯟꯖꯦꯜ ꯃꯤꯔ ꯂꯥꯏꯔ ꯅꯣꯡꯂꯛꯁꯤꯗ ꯑꯩꯕꯨ ꯀꯔꯝ ꯊꯧꯅꯥ ꯄꯨꯝꯕ ꯈꯣꯝꯖꯤꯟꯗꯨꯅ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯣꯛꯂꯒꯦ ꯈꯟꯗꯨꯅ ꯅꯣꯡ ꯆꯨꯕꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯃꯨꯛꯇꯪ ꯂꯥꯛꯁꯤꯟꯕ ꯉꯝꯅꯅꯕ ꯁꯣꯔ ꯐꯥꯎꯕ ꯂꯦꯞꯇꯨꯅ ꯇꯥꯔꯛꯏ ꯍꯣꯡꯕ ꯔꯥꯙꯦ ꯀꯟꯅ ꯇꯦꯡꯊꯥꯔꯤ ꯑꯩ ꯄꯦꯟꯗꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯍꯦ ꯇꯥꯏꯕꯪ ꯃꯄꯨ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣꯕ ꯑꯩꯕꯨ ꯑꯁꯨꯝꯅ ꯍꯤꯡꯉꯝꯗꯅ ꯍꯤꯡꯍꯟꯕꯤꯔꯅꯨ ꯑꯩ ꯁꯤꯅꯤꯡꯉꯦ ꯑꯩꯁꯦ ꯅꯨꯄꯥ ꯐꯪꯗꯕꯤ ꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯍꯥꯏꯕꯗꯣ ꯇꯥꯔꯦꯀꯣ ꯍꯣꯡꯕ ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯉꯥꯡꯂꯤꯕꯗꯨ ꯅꯤꯡꯊꯤꯅ ꯇꯥꯗ꯭ꯔꯕꯁꯨ ꯈꯔ ꯃꯈꯩꯗꯤ ꯇꯥꯔꯛꯂꯝꯃꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯑꯗꯨ ꯃꯍꯥꯛꯅ ꯂꯦꯞꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯑꯣꯏꯔꯅꯤ ꯈꯜꯂꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯏ ꯎꯔꯦ ꯅꯨꯄꯤ ꯑꯃꯅ ꯁꯨꯞꯆꯤꯟꯗꯨꯅ ꯐꯝꯂꯒ ꯀꯞꯂꯤꯕꯗꯣ ꯏꯕꯦꯝꯃ ꯀꯩꯗꯧꯔꯦ ꯅꯣꯡꯂꯛꯁꯤꯗ ꯑꯗꯨꯝꯅ ꯂꯩꯔꯤꯕꯅꯤ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯒꯤꯅꯣ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛ ꯅꯣꯡꯅꯒ ꯇꯥꯕꯒ ꯃꯝꯁꯤꯜꯂꯛꯑꯦꯅꯦꯍꯦ ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯂꯩꯔꯨꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ ꯐꯠꯇꯦꯅꯦ ꯑꯗꯨꯝꯅ ꯇꯧꯒꯅꯨꯅꯦ ꯔꯥꯙꯦ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯤ ꯑꯃꯅ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯅꯣꯡꯈꯠꯇꯨꯅ ꯌꯦꯡꯂꯛꯏ ꯍꯣꯡꯕ ꯔꯥꯙꯦ ꯎꯕꯗ ꯃꯈꯥ ꯇꯥꯔꯛꯏ ꯏꯕꯦꯝꯃ ꯅꯪꯁꯦ ꯑꯩꯕꯨ ꯎꯈ꯭ꯔꯒꯨꯝ ꯂꯥꯛꯀꯨꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯃꯤ ꯔꯥꯙꯦꯅ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯊꯦꯡꯅꯈ꯭ꯔꯦ ꯅꯍꯥꯟ ꯅꯣꯡꯃ ꯑꯃ ꯗꯥꯗꯥꯒꯤ ꯃꯤꯡꯗꯣ ꯍꯣꯡꯕ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯣ ꯅꯤꯡꯁꯤꯡꯉꯦ ꯏꯕꯦꯝꯃꯒꯤ ꯃꯤꯡꯅ ꯔꯥꯙꯦ ꯑꯍꯣꯏ ꯗꯥꯗꯥ ꯏꯕꯦꯝꯃ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯒꯤꯅꯣ ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯔꯤꯕꯅꯤ ꯆꯤꯡꯅꯗꯅ ꯍꯥꯏꯌꯨ ꯑꯩꯅ ꯉꯝꯒꯗꯕ ꯑꯣꯏꯔꯒꯗꯤ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯂꯝꯒꯦ ꯗꯥꯗꯥ ꯇꯁꯦꯡꯅ ꯄꯥꯡꯕꯤꯒꯗ꯭ꯔꯥ ꯆꯤꯡꯅꯒꯅꯨ ꯏꯕꯦꯝꯃ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯍꯦꯛꯇ ꯍꯥꯏꯌꯨ ꯔꯥꯙꯦ ꯃꯍꯥꯛꯀꯤ ꯄꯦꯟꯗꯕ ꯄꯨꯝꯕꯗꯨ ꯍꯣꯡꯕꯗꯁꯨ ꯂꯤꯔꯛꯏ ꯑꯩꯁꯦ ꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯈꯨꯃꯨ ꯊꯣꯛꯄꯤ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯆꯍꯤ ꯅꯧꯔꯤꯉꯩ ꯏꯃꯥ ꯏꯄꯥꯅ ꯆꯦꯛꯁꯤꯟꯕ ꯍꯦꯟꯃꯟꯕꯗꯒꯤ ꯄꯨꯝꯅꯃꯛꯁꯦ ꯑꯣꯏꯔꯛꯄꯅꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯩꯕꯨ ꯃꯈꯣꯏꯅ ꯄꯥꯝꯕ ꯑꯣꯏꯔꯕꯁꯨ ꯇꯝꯕ ꯀꯅꯥ ꯑꯃꯠꯇ ꯊꯥꯖꯕꯤꯗ꯭ꯔꯦ ꯃꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯑꯁꯨꯝꯅ ꯑꯣꯏꯔꯦ ꯅꯨꯄꯥ ꯐꯪꯗꯕꯤ ꯑꯔꯤꯕꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯎꯁꯤꯠꯄꯤꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇꯁꯨ ꯇꯥꯕꯤꯗꯦ ꯂꯩꯀꯥꯏꯒꯤ ꯃꯧ ꯖꯣꯏꯍꯥ ꯈꯔꯅꯁꯨ ꯑꯩꯕꯨ ꯎꯕꯗ ꯀꯔꯦꯝꯅꯕ ꯃꯈꯣꯏ ꯃꯁꯦꯜ ꯆꯤꯔꯣꯜ ꯇꯧꯅꯗꯨꯅ ꯑꯩꯕꯨ ꯅꯣꯛꯅ ꯆꯝꯅꯔꯤꯕ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯗꯥꯗꯥ ꯑꯩꯒꯤ ꯁꯦꯜ ꯄꯨꯗꯨꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯣꯏꯅ ꯐꯥꯎꯕ ꯑꯩꯕꯨ ꯎꯁꯤꯠꯇꯦ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯜꯂꯒ ꯑꯩ ꯌꯨꯝ ꯄꯥꯅꯤꯡꯉꯤ ꯗꯥꯗꯥ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯥ ꯂꯩꯇꯦ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯗ ꯂꯩꯔꯕ ꯐꯥꯎꯕꯗ ꯏꯃꯥꯅ ꯑꯩꯕꯨ ꯊꯧꯁꯥꯕꯤꯗꯦ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯍꯥꯏ ꯑꯗꯨꯕꯨ ꯑꯩ ꯄꯣꯛꯄ ꯍꯥꯛꯇꯛꯇꯒꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯇꯧꯔꯨꯕ ꯁꯨꯕ ꯅꯣꯝꯕꯗ ꯀꯥꯟꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯏ ꯍꯥꯏ ꯄꯥꯕꯁꯨ ꯏꯇꯠ ꯇꯠꯇꯅ ꯅꯥꯕ ꯌꯦꯛꯄ ꯇꯧꯔꯝꯃꯤ ꯍꯥꯏ ꯑꯗꯨꯕꯨ ꯑꯩ ꯄꯣꯛꯄ ꯀꯨꯝ ꯑꯗꯨꯗꯒꯤ ꯇꯧꯈꯤꯗ꯭ꯔꯦ ꯍꯥꯏ ꯑꯩ ꯄꯤꯛꯂꯤꯉꯩ ꯑꯈꯪ ꯑꯍꯩ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡꯅ ꯏꯃꯥꯗꯣ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯇꯠꯇꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯑꯃ ꯂꯩ ꯊꯣꯏꯅꯣ ꯅꯆꯥꯅꯨꯄꯤꯁꯤꯗꯤ ꯃꯅꯤ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯃꯨꯀꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯅꯤ ꯑꯁꯨꯝꯅ ꯇꯠꯇꯅ ꯍꯥꯏꯔꯝꯃꯤ ꯍꯥꯟꯅꯗꯤ ꯑꯩ ꯀꯩꯁꯨ ꯈꯟꯖꯤꯜꯂꯝꯗꯦ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯄꯨꯛꯁꯨ ꯐꯠꯇ꯭ꯔꯦ ꯐꯠꯇꯕꯗ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯝꯕ ꯑꯗꯨꯅꯔ ꯏꯃꯥꯅ ꯑꯩꯕꯨ ꯆꯦꯛꯁꯤꯜꯂꯤꯕ ꯑꯩꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝ パンꯕ ꯈꯪꯗꯅ ꯊꯝꯂꯤꯕ ꯍꯥꯏꯅ ꯑꯗꯨꯕꯨ ꯇꯥꯗ ꯃꯈꯣꯏꯒꯤ ꯌꯥꯏꯐꯅꯕ ꯑꯣꯏꯔꯕꯁꯨ ꯑꯩꯕꯨ ꯑꯁꯨꯝꯅ ꯁꯃꯥꯖꯀꯤ ꯃꯤꯅꯣꯛ ꯃꯩꯁꯥꯂꯛꯇ ꯊꯝꯕ ꯍꯧꯅꯕ꯭ꯔꯥ ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯦꯟꯗꯕ ꯄꯨꯝꯕ ꯏꯃꯥꯗ ꯋꯥꯀꯠ
ꯍꯧꯈꯤꯕꯒꯤ ꯋꯥꯔꯤꯁꯤꯡꯁꯨ ꯆꯤꯡꯊꯣꯛꯇꯨꯅ ꯃꯗꯨꯅ ꯏꯃꯥꯒ ꯑꯩꯒ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯂꯦ꯫ ꯏꯅꯝꯃꯅꯁꯨ ꯑꯩꯕꯨ ꯉꯥꯡꯏ ꯑꯍꯟꯗ ꯆꯤꯟ ꯍꯪꯒꯠꯅ ꯈꯨꯝꯃꯦ ꯍꯥꯏꯅ꯫ ꯑꯩꯒꯤ ꯑꯋꯥꯕꯗꯤ ꯎꯕꯤꯕ ꯉꯝꯗꯦ꯫ ꯑꯩꯒꯤ ꯋꯥ ꯀꯅꯥꯅꯁꯨ ꯇꯥꯕꯤꯗꯦ꯫ ꯏꯅꯝꯃꯒꯁꯨ ꯈꯠꯅꯔꯝꯃꯤ꯫ ꯄꯥꯕꯁꯨ ꯇꯥꯆꯧꯁꯨ ꯂꯪꯐꯩꯗ ꯂꯩꯈꯤ꯫ ꯇꯥꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯁꯨ ꯑꯊꯥꯞꯄꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯂꯩꯈꯤ꯫ ꯌꯨꯝ ꯑꯗꯨꯗ ꯑꯩꯒꯤ ꯄꯦꯟꯗꯕ ꯊꯤꯝꯖꯤꯟꯕꯤꯅꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯩ ꯃꯈꯣꯏꯗ ꯋꯥꯔꯧꯃꯟꯗꯅ ꯏꯇꯣꯝꯇ ꯁꯤꯖꯔꯒꯦ ꯈꯟꯗꯨꯅ ꯌꯨꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯄꯅꯤ ꯇꯥꯗ꯫ ꯍꯣꯡꯕ ꯔꯥꯙꯦꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯃꯍꯥꯛꯁꯨ ꯔꯥꯙꯦꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯃꯥꯅ ꯊꯦꯡꯅꯔꯤꯕ ꯏꯀꯥꯏꯕ ꯁꯃꯥꯖꯀꯤ ꯑꯈꯨꯕ ꯃꯤꯠꯌꯦꯡ꯫ ꯏꯀꯥꯏ ꯏꯀꯤ ꯈꯪꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯋꯥꯀꯠꯆꯔꯨꯔꯤꯕ ꯀꯅꯥꯅꯁꯨ ꯃꯥꯒꯤ ꯑꯋꯥꯕꯗꯨ ꯎꯁꯤꯟꯕ ꯉꯝꯗ ꯃꯍꯥꯛꯄꯨ ꯍꯦꯟꯅ ꯏꯀꯥꯏ ꯈꯪꯗꯕꯤꯒꯨꯝ ꯎꯕꯤꯔꯤꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯈꯟꯖꯤꯜꯂꯨꯔꯕꯗꯤ ꯍꯣꯡꯕ ꯔꯥꯙꯦꯒꯤ ꯃꯇꯦꯡ ꯑꯃꯗꯤ ꯄꯥꯡꯂꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯦ꯫ ꯍꯣꯡꯕ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯋꯥꯔꯅꯨ, ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯑꯩꯅ ꯄꯥꯡꯒꯅꯤ, ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯃꯗꯤ ꯍꯥꯏꯒꯦ"꯫ ꯔꯥꯙꯦ ꯍꯣꯡꯕꯗ ꯇꯠꯇꯨ ꯌꯦꯡꯂꯛꯇꯨꯅ ꯍꯪꯂꯛꯏ, "ꯀꯔꯤ ꯋꯥꯐꯝꯅꯣ ꯇꯥꯗ"? "ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈꯤꯕꯗꯤ ꯐꯠꯇꯦ꯫ ꯅꯍꯥꯛꯀꯤ ꯄꯦꯟꯗꯕ ꯄꯨꯝꯕ ꯈꯪꯂꯕꯗ ꯑꯩꯅꯁꯨ ꯅꯨꯡꯉꯥꯏꯍꯧꯔꯔꯣꯏ꯫ ꯑꯋꯥꯕ ꯇꯥꯔꯕ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯗ ꯈꯪꯁꯤꯟꯅꯗ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯍꯥꯛ ꯄꯥꯞ ꯂꯪꯁꯤꯟꯕ ꯑꯣꯏꯅꯁꯨ ꯊꯣꯛꯀꯅꯤ꯫ ꯃꯗꯨꯅ ꯋꯥꯐꯝ ꯑꯁꯦ ꯑꯩꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯂꯤꯕꯅꯤ ꯏꯕꯦꯝꯃ"꯫ ꯔꯥꯙꯦ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯈꯪꯕꯤꯕ ꯑꯃ ꯂꯩꯔꯦ ꯈꯟꯗꯨꯅ ꯍꯣꯡꯕꯗ ꯄꯦꯟꯖꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯛꯏ, ꯋꯥ ꯃꯔꯛꯇꯤ ꯊꯠꯆꯤꯜꯂꯛꯇꯦ꯫ "ꯅꯍꯥꯛ ꯑꯩꯒꯤ ꯄꯥꯈꯪ ꯐꯥꯔꯕ ꯏꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯃꯥ ꯑꯣꯏꯕꯤꯔꯣ꯫ ꯑꯩꯒꯤ ꯏꯆꯥ ꯂꯩꯔꯤ, ꯄꯥꯈꯪꯁꯨ ꯅꯠꯇ꯭ꯔꯤ꯫ ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯈꯤꯗꯕ ꯃꯇꯨꯡ ꯅꯨꯄꯤ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯊꯤꯔꯔꯣꯏ ꯈꯟꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯄ, ꯑꯗꯨꯕꯨ ꯅꯍꯥꯛꯀꯤꯗꯃꯛ ꯈꯜꯂꯒ ꯑꯩꯒꯤ ꯐꯤꯔꯦꯞ ꯑꯃ ꯍꯣꯡꯗꯣꯛꯂꯛꯀꯦ꯫ ꯃꯁꯤꯗ ꯑꯩꯗꯤ ꯄꯥꯈꯪ ꯅꯠꯇꯕꯅꯤꯅ ꯅꯍꯥꯛꯅ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯔꯕꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯏꯕꯦꯝꯃ"꯫ ꯔꯥꯙꯦ ꯈꯨꯝꯐꯝ ꯈꯪꯗ ꯍꯣꯡꯕꯗ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩ, ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯇꯥꯔꯛꯏ꯫ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯅꯤꯆꯟꯗ꯭ꯔ ꯂꯟꯁꯅꯥꯕꯨ ꯃꯌꯨꯝꯗ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ "ꯅꯨꯄꯤ ꯂꯥꯎꯍꯩ, ꯏꯄꯥ ꯏꯆꯥꯗ ꯇꯔꯛ ꯂꯩꯖꯕꯅꯤ꯫ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯔꯒ ꯊꯧ ꯌꯥꯝꯅꯅꯕꯅꯤ꯫ ꯄꯥꯕꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯍꯜꯂꯛꯑꯅꯤ꯫ ꯆꯥꯛꯇꯨꯝ ꯍꯥꯎꯅ ꯊꯣꯡꯗꯣꯛꯎꯁꯤ, ꯏꯇꯩ ꯏꯅꯥꯎ ꯄꯥꯕ ꯉꯥꯏꯕ ꯑꯣꯏꯅ"꯫ ꯂꯟꯆꯅꯥꯁꯨ ꯈꯠꯂꯤ ꯈꯨꯝꯂꯛꯏ, "ꯌꯥꯏ ꯇꯥꯃꯅꯤꯌ, ꯃꯧ ꯑꯅꯧꯕꯤ ꯃꯥꯟꯅꯕ ꯐꯤ ꯍꯣꯡꯒꯦ, ꯐꯤ ꯄꯤꯌꯣꯕ ꯍꯥꯟꯅ"꯫ "ꯏꯍꯦ, ꯏꯀꯥꯎꯕꯨ ꯀꯥꯎꯏꯅꯦ, ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯌꯦꯡꯉꯨꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯥ ꯑꯃꯗ ꯆꯪꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯈꯨꯠꯇ ꯐꯤ ꯐꯅꯦꯛ ꯄꯥꯏꯗꯨꯅ ꯊꯣꯔꯛꯏ꯫ "ꯁꯦ, ꯁꯤ ꯁꯦꯠꯆꯜꯂꯨ, ꯃꯧ ꯑꯅꯧꯕꯤ ꯃꯥꯟꯅꯅꯕ, ꯏꯃꯥꯅ ꯊꯥꯏꯅ ꯁꯦꯠꯂꯝꯕꯅꯤ꯫ ꯍꯟꯗꯤ ꯍꯜꯂꯤꯕꯅꯤꯀꯣ, ꯑꯃꯟꯕ ꯁꯦꯠꯍꯜꯂꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ"꯫ "ꯀꯩꯁꯨ ꯍꯥꯏꯕꯤꯔꯣꯏꯗ, ꯏꯅꯦꯝꯅ ꯁꯦꯠꯂꯝꯕ ꯐꯤ ꯁꯦꯠꯄ ꯐꯪꯕꯁꯤꯗꯤꯅꯦ ꯌꯥꯝ ꯍꯔꯥꯎꯖꯩ"꯫ "ꯏꯁ, ꯀꯃꯥꯏꯅ? ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯏꯃꯥꯅ ꯁꯦꯠꯂꯝꯕ ꯐꯤ ꯁꯦꯠꯂꯒ ꯀꯃꯥꯏ ꯍꯔꯥꯎꯔꯤꯕ"? "ꯈꯪꯗꯦ, ꯑꯗꯨꯏꯁꯨ ꯍꯔꯥꯎꯏ꯫ ꯉꯁꯤꯗꯒꯤꯗꯤ ꯅꯪꯒꯤ ꯏꯃꯥꯗꯣ ꯑꯩꯒꯤꯁꯨ ꯏꯃꯥ ꯑꯣꯏꯔꯕꯅꯤ꯫ ꯏꯃꯥ ꯃꯍꯥꯛꯅ ꯁꯦꯠꯂꯝꯕ ꯐꯤꯁꯦ ꯁꯦꯠꯄ ꯐꯪꯕꯁꯤꯅ ꯏꯃꯥ ꯂꯩꯇ꯭ꯔꯕꯁꯨ ꯏꯃꯥꯅ ꯃꯃꯧ ꯃꯆꯥ ꯑꯩꯕꯨ ꯍꯔꯥꯎꯅ ꯂꯧꯁꯤꯟꯕꯤꯕꯒꯨꯝꯅ ꯐꯥꯎꯏ"꯫ ꯃꯅꯤꯆꯟꯗ꯭ꯔ ꯂꯟꯆꯅꯥꯒꯤ ꯋꯥꯗꯨꯗ ꯂꯟꯆꯅꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ, ꯃꯆꯤꯟꯗꯁꯨ ꯍꯥꯏꯔꯛꯏ, "ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯑꯩꯒꯤ ꯅꯨꯄꯤꯁꯦ"꯫ ꯂꯟꯆꯅꯥ ꯈꯖꯤꯛ ꯏꯀꯥꯏꯕ ꯐꯥꯎꯔꯛꯇꯨꯅ ꯋꯥ ꯊꯩꯗꯣꯛꯏ, "ꯍꯣꯏ, ꯌꯥꯔꯦꯁꯦ, ꯄꯥꯕ ꯍꯜꯂꯛꯄꯅ ꯍꯥꯟꯕ ꯇꯥꯔꯦ꯫ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯔꯁꯦ꯫ ꯍꯣꯔꯦꯟ ꯄꯥꯕꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯅꯤ, ꯃꯃꯧ ꯃꯆꯥ ꯂꯥꯛꯑꯦ ꯇꯥꯕꯗ"꯫ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯂ ꯐꯥꯎꯕꯗ ꯃꯄꯥꯅ ꯍꯜꯂꯛꯇꯕꯗꯨꯗ ꯃꯅꯤꯆꯟꯗ꯭ꯔ ꯈꯖꯤꯛ ꯅꯨꯡꯁꯥ ꯊꯤꯔꯝꯃꯤ꯫ "ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦ, ꯄꯥꯕꯗꯨꯕꯨ ꯅꯍꯥꯟꯈꯩꯗꯤ ꯊꯦꯡꯂꯕꯁꯨ ꯑꯁꯨꯝꯅꯗꯤ ꯊꯦꯡꯗꯕꯅꯤꯗ"꯫ ꯂꯟꯆꯅꯥ ꯃꯥꯅ ꯁꯣꯜꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯣꯡ ꯈꯔ ꯆꯨꯕꯁꯤꯗ ꯇꯧꯏꯖꯥꯠꯂꯣ? ꯁꯥꯇꯤꯟꯒ ꯑꯝꯇ ꯄꯨꯈꯤꯗꯕ꯭ꯔꯣ"? "ꯍꯣꯏꯅꯦ, ꯄꯨꯔꯝꯃꯣꯏ꯫ ꯉꯁꯥꯏ ꯑꯌꯨꯛ ꯐꯥꯎꯗꯤ ꯅꯣꯡ ꯇꯥꯔꯛꯄꯒꯤ ꯃꯃꯤ ꯑꯃꯠꯇ ꯎꯈꯤꯗꯕꯅꯤ"꯫ "ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯛ ꯇꯥꯔꯝꯃꯅꯤꯌꯦ, ꯅꯣꯡꯁꯨ ꯈꯔꯗꯤ ꯄꯥꯊꯔꯛꯑꯦ꯫ ꯇꯥꯃꯅꯤ, ꯁꯥꯇꯤꯟꯁꯦ ꯄꯨꯔꯒ ꯑꯁ꯭ꯋꯥꯏꯐꯥꯎꯇꯪ ꯌꯦꯡꯕꯤꯔꯨꯆꯣꯗꯅ"꯫ "ꯅꯪꯕꯨ ꯅꯇꯣꯝꯇ ꯂꯩꯍꯧꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯉꯥꯏꯍꯥꯛ ꯌꯦꯡꯉꯨꯔꯁꯤꯔꯣ"? "ꯌꯥꯏꯅꯦ, ꯑꯗꯨꯒꯤꯗꯤ ꯑꯩ ꯑꯗꯨꯝ ꯂꯩꯔꯝꯒꯦ"꯫ ꯃꯅꯤꯆꯟꯗ꯭ꯔꯁꯨ ꯂꯟꯆꯅꯥꯅ ꯍꯥꯏꯃꯟꯕꯗꯒꯤ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯒ ꯃꯄꯥꯕꯨ ꯑꯁ꯭ꯋꯥꯏꯗ ꯌꯦꯡꯂꯨꯔꯒꯦ ꯈꯟꯅ ꯊꯣꯔꯛꯂꯦ꯫ ꯊꯣꯡꯖꯤꯟꯗꯒꯤ ꯈꯣꯡ ꯍꯦꯛ ꯀꯥꯟꯊꯣꯔꯛꯄꯒ ꯃꯄꯥꯅ ꯌꯨꯝ ꯌꯧꯔꯛꯄꯒ ꯃꯄꯥ ꯆꯥꯅꯩ꯫ ꯍꯣꯡꯕ ꯃꯆꯥꯕꯨ ꯀꯧꯒꯦ ꯈꯟꯅ ꯀꯥꯈꯠꯂꯝꯕ ꯃꯌꯥꯗꯨ ꯇꯞꯅ ꯎꯝꯁꯤꯟꯈꯤ꯫ "ꯕꯥꯕꯥ, ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯉꯛꯏꯁꯤꯕꯣ"? "ꯕꯥꯕꯥ, ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ"꯫ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯕ ꯅꯪꯗꯦ꯫ ꯍꯣꯡꯕꯒꯤ ꯇꯨꯡ ꯑꯣꯏꯔꯞ ꯂꯦꯞꯂꯤꯕ ꯅꯨꯄꯤꯗꯨ ꯎꯔꯛꯏ꯫ "ꯑꯦ, ꯕꯥꯕꯥ, ꯃꯥꯗꯤ ꯀꯅꯥꯅꯣ"?
ꯍꯣꯡꯕ ꯉꯥꯏꯍꯥꯛꯇꯤ ꯈꯨꯝꯐꯝ ꯈꯪꯗ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯟꯕꯗꯤ ꯌꯥꯗꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯅꯃꯥꯇꯣꯟ꯫ ꯃꯅꯤꯆꯟꯗ꯭ꯔ ꯉꯛꯅ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯣꯡꯕꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯅꯃꯥꯇꯣꯟꯁꯦ ꯅꯃꯥꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯨ꯫ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯊꯝꯅꯔꯒꯨꯝꯁꯤ꯫ ꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯂꯥꯏꯕꯛꯅ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯂꯝꯂꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯑꯁꯤ꯫ ꯔꯥꯙꯦ, ꯅꯍꯥꯛꯁꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ꯫ ꯏꯆꯥꯁꯤ ꯅꯆꯥꯃꯛꯅꯤ ꯈꯟꯅ ꯅꯥꯎꯄꯣꯟꯕꯤꯌꯨ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯁꯤ꯫ ꯅꯐꯤ ꯅꯔꯣꯡꯒꯗꯣ ꯍꯣꯡꯅ ꯂꯣꯏꯅ ꯆꯣꯠꯂꯤ꯫ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯋꯥꯔꯤ ꯄꯨꯝꯕ ꯏꯃꯨꯡꯗ ꯅꯤꯡꯊꯤꯅ ꯁꯥꯔꯁꯤ꯫ ꯑꯃꯔꯣꯝꯗ ꯂꯟꯁꯅꯥꯗꯤ ꯍꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯕꯁꯨ ꯊꯣꯔꯛꯂꯝꯗꯦ, ꯏꯀꯥꯏꯔꯤꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯅꯤꯆꯟꯗ꯭ꯔ ꯂꯟꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯄꯥꯕꯨ ꯈꯨꯔꯨꯝꯅꯕ ꯍꯥꯏꯔꯤ꯫ ꯂꯟꯁꯅꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯏꯜꯂꯤꯕ ꯐꯤꯗꯨ ꯈꯖꯤꯛ ꯁꯦꯝꯗꯨꯅ ꯃꯀꯣꯛ ꯈꯖꯤꯛ ꯀꯨꯞꯂꯒ ꯊꯣꯔꯛꯏ꯫ ꯃꯅꯤꯆꯟꯗ꯭ꯔꯅ ꯍꯥꯏꯔꯛꯏ, ꯕꯥꯕꯥ, ꯅꯆꯥꯁꯨ ꯅꯃꯧ ꯃꯆꯥ ꯄꯨꯁꯤꯟꯖꯔꯛꯏ꯫ ꯂꯟꯁꯅꯥ ꯃꯅꯤꯆꯟꯗ꯭ꯔꯒꯤ ꯃꯔꯨꯝꯗꯒꯤ ꯈꯖꯤꯛ ꯂꯩꯊꯣꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯀꯨ ꯑꯣꯏꯒꯗꯧꯔꯤꯕꯗꯨꯒꯤ ꯅꯥꯀꯟꯗ ꯐꯝꯂꯝꯂꯤꯕ ꯃꯅꯦꯇꯣꯟ ꯑꯗꯨ ꯎꯔꯨꯔꯦ꯫ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯔꯥꯙꯦꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯆꯩꯔꯛ ꯑꯗꯨꯗ ꯍꯣꯡꯕꯁꯨ ꯈꯪꯕ ꯌꯥꯎꯏ ꯃꯅꯤꯆꯟꯗ꯭ꯔꯒꯤ ꯃꯃꯧ ꯃꯆꯥ ꯄꯨꯁꯤꯟꯖꯔꯛꯑꯦ ꯍꯥꯏꯈꯤꯕ ꯋꯥꯗꯨꯗ꯫ ꯂꯟꯁꯅꯥ ꯃꯔꯩ ꯇꯠꯂꯤ ꯇꯠꯂꯤ ꯇꯧꯔꯒ, ꯏꯅꯦꯇꯣꯟ꯫ ꯍꯟꯗꯛꯀꯤ ꯂꯟꯁꯅꯥꯒꯤ ꯋꯥꯗꯨꯗ ꯔꯥꯙꯦꯕꯨ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯗꯕ ꯃꯅꯤꯆꯟꯗ꯭ꯔꯁꯨ ꯌꯥꯎꯅ ꯂꯩꯔꯤꯕ ꯄꯨꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯑꯃꯅ ꯑꯃꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯔꯥꯙꯦꯅ ꯍꯥꯏꯔꯛꯏ, ꯇꯣꯝꯕꯤ, ꯅꯪꯗꯤ ꯀꯝꯗꯧꯅ? ꯏꯅꯦꯇꯣꯟ, ꯏꯅꯦꯇꯣꯟꯁꯨ ꯀꯝꯗꯧꯅ? ꯕꯥꯕꯥ, ꯏꯃꯥꯇꯣꯟꯁꯦ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯅꯦꯅꯤ, ꯌꯨꯝ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯔꯤꯕ꯫ ꯍꯥ? ꯃꯅꯤꯆꯟꯗ꯭ꯔ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯐꯝꯊꯈ꯭ꯔꯦ꯫ ꯑꯣ, ꯑꯩ ꯂꯣꯏꯔꯦꯗꯅ꯫ ꯑꯩꯒꯤ ꯅꯨꯄꯤ ꯆꯦꯜꯂꯛꯄ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏ ꯄꯥꯕꯨꯁꯨ ꯅꯨꯄꯤ ꯆꯦꯜꯂꯛꯏ, ꯑꯗꯨꯁꯨ ꯌꯨꯝ ꯑꯃꯠꯇꯗꯒꯤ ꯅꯨꯄꯤ 2꯫ ꯑꯗꯨꯒ ꯍꯌꯦꯡ ꯄꯥꯎ ꯍꯟꯕ ꯆꯠꯄꯗ ꯀꯃꯥꯏ ꯇꯧꯕ? ꯑꯩꯒꯤ ꯅꯨꯄꯤ ꯆꯦꯜꯂꯛꯄꯒꯤ ꯄꯥꯕꯅ ꯄꯥꯎ ꯍꯟꯕ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ? ꯑꯗꯨꯒ ꯄꯥꯕꯅ, ꯑꯁ, ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯑꯗꯨ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇꯨ ꯒꯣꯔꯣ ꯒꯣꯔꯣ ꯍꯣꯠꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯣꯏꯅꯨꯒꯤ ꯏꯃꯨꯡ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯅꯤꯃꯛ ꯍꯜꯂꯛꯇꯕ ꯑꯗꯨꯗꯗꯤ ꯑꯃꯔꯣꯝꯗ ꯂꯟꯁꯅꯥꯗꯤ ꯆꯦꯟꯕ ꯆꯣꯡꯕ ꯊꯣꯛꯂꯝꯂꯕꯁꯨ ꯔꯥꯙꯦꯗꯤ ꯉꯔꯥꯡ ꯁꯥꯎꯅꯔꯒ ꯊꯣꯛꯈꯤꯕꯗꯒꯤ ꯍꯜꯂꯛꯇꯕꯅꯤ꯫ ꯅꯨꯄꯥ ꯑꯃ ꯀꯣꯏ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯅꯨꯄꯥ ꯄꯤꯗꯕꯒꯤ ꯋꯥꯍꯧꯗꯒꯤ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯈ꯭ꯔꯤꯕꯅꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄꯁꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ꯫ ꯂꯥꯡꯐꯩꯗ ꯂꯩꯈꯤꯕ ꯊꯣꯏꯅꯨꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯁꯨ ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯄꯥꯎ ꯊꯥꯗꯨꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯜꯂꯛꯂꯒ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯟꯕꯗ ꯊꯣꯏꯅꯨ ꯃꯁꯥꯗꯨ ꯐꯥꯊꯕ ꯉꯝꯗ꯭ꯔꯦ꯫ ꯊꯣꯏꯅꯨꯒꯤ ꯃꯃꯧ ꯂꯦꯝꯕꯤꯅ ꯎꯈꯣꯡꯇꯦꯟꯗ ꯉꯥꯔꯒ ꯆꯤꯟꯇꯥ ꯇꯧꯗꯨꯅ ꯐꯝꯂꯤꯕ ꯊꯣꯏꯅꯨꯗ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯥꯗ ꯐꯤꯉꯧ ꯁꯦꯠꯄ ꯑꯍꯜ 3ꯈꯛ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯗ ꯃꯥꯜꯂꯤ꯫ ꯐꯤꯔꯣꯜꯗꯣ ꯑꯝꯇ ꯁꯤꯟꯅꯕ ꯇꯧꯁꯤ꯫ ꯍꯥ? ꯀꯗꯥꯏꯗ? ꯇꯨ ꯑꯥꯗ ꯂꯥꯛꯏꯁꯦ ꯌꯧꯁꯜꯂꯛꯑꯅꯤꯌꯦ, ꯐꯤꯗꯣ ꯑꯝꯇ ꯍꯣꯡꯉꯣ ꯏꯃꯥ꯫ ꯊꯣꯏꯅꯨꯁꯨ ꯏꯉꯥꯎ ꯉꯥꯎꯅ ꯐꯣꯛ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡ ꯇꯝꯅ ꯆꯦꯟꯆꯠ ꯇꯧꯈ꯭ꯔꯦ꯫ ꯑꯍꯜ 3ꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯂꯦꯝꯕꯤ ꯎꯕꯗ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯌꯨꯝꯁꯤꯕꯨ ꯅꯟꯗꯨ ꯍꯣꯏꯒꯤ ꯌꯨꯝꯅꯤꯀꯣ? ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯣꯏꯅꯨ꯫ ꯑꯍꯣꯏ, ꯈꯨꯔꯥ ꯂꯦꯡꯈꯠꯄꯤꯔꯛꯑꯣ, ꯈꯨꯗꯥ ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯌꯨ꯫ ꯊꯣꯏꯅꯨꯁꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯇꯥꯗ ꯍꯣꯏ ꯂꯦꯡꯕꯤꯔꯛꯄꯕꯨ ꯀꯔꯤ ꯃꯇꯥꯡꯒꯤ? ꯑꯍꯜꯁꯤꯡꯗꯣ ꯉꯥꯏꯍꯥꯛꯇꯤ ꯍꯥꯏꯐꯝ ꯈꯪꯗꯅ ꯂꯩ, ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃꯒꯤ ꯏꯁꯨ ꯑꯣꯏꯔ ꯃꯥꯜꯂꯤ ꯂꯟꯁꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯁꯨ ꯅꯨꯄꯥ ꯑꯃꯗ ꯃꯈꯣꯏ ꯃꯁꯥ ꯃꯁꯥ ꯌꯥꯅꯗꯨꯅ ꯉꯔꯥꯡꯁꯦ ꯆꯦꯟꯕ ꯆꯣꯡꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯤ꯫ ꯑꯗꯨꯒꯤ ꯄꯥꯎ ꯍꯟꯗꯣꯛꯄ ꯂꯥꯛꯆꯔꯤꯕꯅꯤ, ꯚꯛꯇꯤ ꯑꯃꯇ꯫ ꯑꯗꯨ ꯍꯥꯏꯗꯨꯅ ꯑꯍꯜꯁꯤꯡꯗꯣ ꯚꯛꯇꯤ ꯇꯧꯅꯩ꯫ ꯊꯣꯏꯅꯨꯅ ꯍꯥꯏꯔꯛꯏ, ꯏꯁꯨꯗꯣ ꯈꯔꯗꯤ ꯑꯉꯥꯡ ꯑꯣꯏꯃꯜꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ꯫ ꯐꯔꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯑꯣ ꯍꯥꯏꯅ ꯇꯝꯂꯝꯂꯕꯅꯤꯅ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯑꯍꯜ ꯂꯃꯟꯗꯤ ꯁꯨꯅ ꯂꯩꯕꯤꯔꯤꯕ꯭ꯔꯥ? ꯃꯌꯥꯏꯗ ꯐꯝꯕꯤꯔꯤꯕꯁꯤꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯑꯄꯣꯛꯄꯅꯤꯀꯣ? ꯁꯣꯏꯗꯅ ꯍꯪꯂꯛꯀꯅꯤ ꯈꯪꯂꯕ ꯋꯥꯍꯪ ꯑꯗꯨ ꯍꯪꯂꯛꯂꯕꯗ ꯑꯍꯜ 3ꯗꯨ ꯍꯨꯃꯥꯡ ꯀꯥꯡꯏ꯫ ꯑꯍꯜ ꯑꯃꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯂꯥꯏꯕꯛꯇ ꯁꯨꯝ ꯊꯣꯛꯑꯣ ꯍꯥꯏꯅ ꯇꯝꯂꯝꯕꯅꯅꯤ ꯈꯟꯇꯣꯛꯑꯁꯤ꯫ ꯃꯁꯤꯗ ꯑꯁꯥꯎ ꯄꯔꯩꯅꯕꯁꯨ ꯐꯠꯇꯦ꯫ ꯑꯩꯈꯣꯏ ꯃꯁꯦꯜ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤꯅ ꯐꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯟꯅꯁꯤ꯫ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯄꯥꯗꯨꯅ ꯏꯕꯦꯝꯃꯒꯤ ꯏꯆꯥꯗꯣ ꯃꯈꯣꯏ ꯃꯁꯦꯜ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯊꯣꯏꯅꯨ ꯉꯥꯏꯍꯥꯛꯇꯪ ꯇꯔꯪ ꯆꯠꯇꯨꯅ ꯑꯍꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯡꯐꯩꯗ ꯂꯩꯈꯤꯕ ꯅꯟꯗꯣ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯒꯣꯄꯥꯜꯁꯨ ꯌꯨꯝ ꯌꯧꯁꯤꯜꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯈ꯭ꯔꯤꯕꯗꯨ ꯇꯥꯍꯧꯔꯝꯃꯤ꯫ ꯈꯔ ꯐꯤꯡꯒꯟꯕ ꯒꯣꯄꯥꯜꯅ ꯃꯥꯡꯒꯣꯜꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯥꯈꯠꯂꯛꯇꯨꯅ ꯈꯣꯟ ꯋꯥꯎꯔꯞꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯑꯍꯜꯅ ꯉꯥꯡꯕꯤꯔꯤꯕꯗꯨꯕꯣ? ꯃꯗꯨꯕꯨ ꯇꯥꯕ ꯌꯥꯕ ꯋꯥꯔꯣ?
ꯀꯔꯤꯅꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏ꯫ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥ ꯂꯥꯛꯂꯕꯗ ꯊꯣꯏꯅꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯅ ꯊꯔꯛ ꯍꯨꯟꯈ꯭ꯔꯦ꯫ ꯃꯕꯨꯛ ꯏꯪꯕ ꯅꯟꯗꯣꯅ ꯒꯣꯄꯥꯜꯕꯨ ꯊꯦꯝꯖꯤꯜꯂꯤ꯫ ꯐꯤꯡꯒꯠꯄꯤꯈꯤꯒꯅꯨ ꯏꯕꯨꯡ, ꯑꯩꯈꯣꯏꯁꯨ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯁꯦ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯄꯥ ꯍꯣꯡꯕꯁꯨ ꯂꯥꯟꯗꯦ, ꯃꯍꯥꯛꯀꯤ ꯄꯨꯛꯆꯦꯜ ꯆꯞ ꯆꯥꯅ ꯈꯪꯏ, ꯏꯕꯦꯝꯃꯗꯨꯁꯨ ꯂꯥꯟꯗꯦ꯫ ꯋꯥꯔꯤ ꯄꯨꯝꯕ ꯅꯤꯡꯊꯤꯅ ꯀꯅꯥꯁꯨ ꯁꯥꯎꯅꯗꯅꯕ ꯃꯑꯣꯡꯗ ꯑꯍꯜꯗꯨꯅ ꯁꯨꯒꯥꯏꯅ ꯂꯤꯔꯛꯏ꯫ ꯁꯧꯒꯠꯂꯝꯕ ꯄꯨꯝꯅꯃꯛꯁꯨ ꯏꯪꯊꯅꯔꯦ꯫ ꯔꯥꯙꯦꯒꯤ ꯍꯥꯛꯇꯛ ꯑꯁꯤꯗ ꯃꯈꯣꯏꯅ ꯁꯣꯏꯈ꯭ꯔꯦ ꯈꯟꯗꯨꯅ ꯃꯕꯨꯛ ꯇꯞꯄ ꯅꯟꯗꯣꯅ ꯄꯨꯝꯅꯃꯛ ꯐꯅꯅꯕ ꯃꯑꯣꯡꯗ ꯑꯍꯜꯁꯤꯡ ꯑꯗꯨꯒ ꯋꯥ ꯇꯥꯅꯈ꯭ꯔꯦ꯫ ꯊꯣꯏꯅꯨ ꯍꯧꯖꯤꯛꯇꯗ ꯈꯜꯂꯛꯏ, ꯑꯩꯁꯦ ꯃꯃꯥ ꯑꯃ ꯑꯣꯏꯕꯗ ꯀꯌꯥꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯤꯕ, ꯑꯩꯅ ꯍꯦꯛ ꯄꯣꯛꯂꯤꯕ ꯏꯆꯥꯁꯤꯒꯤ ꯑꯋꯥꯕ ꯐꯥꯎꯕ ꯎꯁꯤꯜꯂꯨꯕ ꯉꯝꯗꯦꯗ꯫ ꯏꯁꯥꯗꯒꯤ ꯈꯟꯕ ꯃꯃꯥꯅꯤ ꯑꯩꯗꯤ, ꯏꯆꯥꯗꯨꯅ ꯀꯌꯥꯗ ꯋꯥꯅ ꯂꯦꯜꯂꯝꯒꯗꯕ꯫ ꯏꯆꯥꯗꯨꯕꯨ ꯁꯣꯏꯍꯟꯅꯤꯡꯗꯕꯅ ꯐꯍꯟꯅꯤꯡꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯏꯆꯥꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯕꯁꯨ ꯃꯃꯥ ꯑꯩꯒꯤ ꯌꯥꯊꯪ ꯃꯈꯥꯗ ꯂꯩꯒꯗꯕꯅꯤ ꯈꯜꯂꯨꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯂꯨꯕ ꯑꯩꯁꯦ ꯀꯌꯥꯗ ꯄꯪꯂꯤꯕ꯫ ꯏꯆꯥ ꯅꯤꯉꯣꯜꯕꯨ ꯏꯅꯥꯛꯇ ꯊꯝꯅꯤꯡꯂꯨꯕ, ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯑꯅꯧꯕ ꯌꯨꯝꯕꯥꯜ ꯑꯃ ꯁꯦꯝꯂꯨꯗꯕ, ꯍꯧꯖꯤꯛꯇꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯤꯌꯥꯝꯒꯤ ꯅꯣꯛꯅꯐꯝ ꯑꯣꯏꯍꯜꯂꯤ꯫ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯃꯥ ꯑꯩꯅ ꯃꯥꯡꯍꯟꯕꯅꯤ꯫ ꯃꯃꯥ ꯑꯃ ꯑꯣꯏꯕꯗ ꯑꯩꯁꯦ ꯀꯌꯥꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯤꯕꯅꯣ꯫ ꯋꯥꯈꯜ ꯇꯥꯕ ꯑꯍꯜꯁꯤꯡꯅ ꯏꯪꯊꯅꯗꯨꯅ ꯇꯨꯡꯒꯤ ꯐꯒꯗꯕ ꯁꯤꯟꯕꯅ ꯁꯧꯒꯠꯅꯕꯗꯒꯤ ꯍꯦꯟꯅ ꯐꯒꯅꯤ ꯈꯟꯅꯗꯨꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯡꯕ ꯑꯃꯗꯤ ꯔꯥꯙꯦꯕꯨ ꯆꯥꯎꯅ ꯗꯨꯝꯗꯥꯝꯗ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗꯤ ꯇꯧꯗ꯭ꯔꯦ, ꯑꯗꯨꯕꯨ ꯄꯤꯛꯇꯛꯅ ꯇꯧꯗꯕ ꯌꯥꯗꯕ ꯂꯥꯏꯒꯤ ꯊꯧꯔꯝ ꯈꯔ ꯇꯧꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯔꯦ꯫ ꯃꯅꯤꯆꯟꯗ꯭ꯔ ꯑꯄꯣꯛꯄ ꯃꯃꯥ ꯅꯠꯇ꯭ꯔꯒꯁꯨ ꯃꯃꯥꯇꯣꯟꯕꯨ ꯃꯃꯥꯒꯨꯝꯅ ꯂꯨꯅ ꯈꯟꯖꯔꯝꯃꯤ꯫ ꯔꯥꯙꯦꯁꯨ ꯑꯗꯨꯃꯉꯥꯏ ꯃꯅꯤꯆꯟꯗ꯭ꯔꯕꯨ ꯃꯆꯥꯒꯨꯝꯅ ꯂꯣꯏꯅꯕꯤꯔꯝꯃꯤ꯫ ꯆꯦꯟ ꯆꯣꯡꯕ ꯑꯃ ꯊꯣꯛꯂꯨꯔꯕꯅꯤꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯅꯤꯆꯟꯗ꯭ꯔ ꯑꯃꯗꯤ ꯂꯟ ꯁꯅꯥꯕꯨꯁꯨ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯕꯗ ꯆꯣꯛꯊꯕ ꯅꯥꯏꯗ꯭ꯔꯕ ꯈꯔꯅꯗꯤ ꯐꯅ ꯅꯠꯇ꯭ꯔꯒ ꯐꯠꯇꯅ ꯇꯣꯛꯉꯥ ꯀꯌꯥ ꯑꯃꯁꯨ ꯁꯟꯗꯣꯛꯅꯗꯨꯅ ꯉꯥꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅ ꯂꯦꯞꯇꯅ ꯈꯔ ꯈꯔ ꯀꯥꯎꯅꯈꯤꯗꯨꯅ ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯉꯥꯡꯅꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯅꯤꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯔꯥꯎ ꯍꯔꯥꯎ ꯑꯃꯒ ꯑꯃꯒ ꯄꯨꯛꯆꯦꯜ ꯇꯤꯟꯅꯅ ꯄꯥꯟꯈꯤꯔꯝꯃꯤ꯫